Hello, I giving Boboy na may rakpam. Nahanam pumas the Esorgi wapaw tanabagi the maglak piba and sigi the magatagatari. Agi prathnadi, nahak na takdi ba wapaw and sigi mapal na, Esorbu hinanung siba, amasung mahaki mi aduga mahaki singlupu hinanung siba sini. The behagna nahaki from the nollukchoning badudi, nahana takdi ba wapaw asina. Nahaki singlupta pipam tokpanaki commitment, amasung nahaki singluki luching misingi makapon pam tokpa adugi mahuti silhandigan. Adu wapaw sigi mapal. Nagising lupa hinanung siba, nagising lupa luching Meesingbu hinanung siba, adu quite maruoina, Esorgi matik mangalig na hingba punsi the chakot badu, eki prathanani. Ibang umaki wapaw, taminas. Ayakluna the Bible adu Mark pandumapan padu kunthalik ni kumatho da hangdokpi. Mark chapter 9 verses 30 to 41. Bible yaw chilina using sa Bible adu hangdokpi. Pastor magi nakong da wapaw sundok matam da tapa khwaidagi nungai ba khonjel se Bible hangdokpu gi makol se. Chami da dumdong Bible hangdokpi. Esorgi wahei na matosi kumna iduna lay. Adagi makoy na mafam adu thadoktu Galil gilam pauduna chatki. Kana amantana masibu khangba maak na pamlamde. Maramdi mahak na mahaki siboksing bu tambiduna makoy da haiki. Migi machani paasi Meesinggi makuta pitokani. Amasung makoy na mahak puhat kani. Mahak puhat lag matung humni suba numita mahak na hingkit kani. Adu buhari basi makoy na wakhal taramde. Amasung makoy na mangon da hangba kirame. Adudagi makoy na Capernaum da laki. Adudagi yumama da layring da mahak na makoy da hangki. Lambi da nakoy na sel yet na kiba adu karino. Adudagi makoy na tumina layrame. Maram di makoy gi marakta kanana khwaidagi hena chaobagi haina makoy masel lambi da yet na rame. Adudagi Jisu na hamtharaga sibok tarani thoibu kauduna makoy da hai. Kanagum mina makuk uning labadi mahak na khwaidagi pikpa mi oigadabani. Amasung mahak na mi pumnamak minai, mi pumnamaki minai oigadabani. Adudagi mahak na angang ama pamkatlaga makoy gi marakta thamlami. Aduga mahak na makoy da haike. Kanagumba na asigumba apikpa angang singi maraktagi amabu aigi ming lausilabadi mahak na aibu lausunbani. Aibu lausunbani mi aduna aibu lausunbanate adubu aibu tharakpa mahak lausunbani. Adagi Johan na Jisu da kumki. Rabbi, kanagumba mana nahaki ming da bhutsing tamthokpa aikhoy na urami. Adu mahak aikhoy gi tung ilamde. Mahak na aikhoy gi tung indaba maram na aikhoy na mahak pu khamki. Adubu Jisu na haiki. Mahak pu khamkanu. Kanagumba mana aigi ming da matik leiba thabak tawrabadi mahak na aigi maramda tarai na phattaba wa haiba ngamloi. Maramdi aikhoy gi maiyokta leitaba mi adu aikhoy gi ni. Aikhoy Khristagi ni haiduna mi amana aigi ming da ising glass ama pirabadi aina khoi da taseng na hairabani. Mahaki mana adu khak mangloi. Masi Esorgi wahei ni. Prathna tawsi Esorgi mateng nis. Ipa Esorgi ko na agitawagi tabag suwiba adu ki mating matawtay. Boboy ko'y nahaki mating matawtay. Nahaki aningba adu nahaki wahei asidagi mayek sengna sandokadariba wapaw asidagi khangjanabagidamagta. Ipa ko'y mating pangbiyo. Ayapos mating pangbiyo. Khristagi sunahang pamasa tambiriba achumba si. Miyoy ko'y thamoygi even nahak na kanbiraba na chasing oiraba naki Meesing oiraba ay ko'y na paubada pero laina yaning bazaga manate.
ꯃꯔꯝꯁꯤꯅ ꯊꯋꯥꯏꯁꯤꯡꯕ ꯅꯍꯥꯛꯀꯤ ꯊꯕꯛ ꯁꯨꯕꯤꯕꯗꯨꯒꯤꯗꯃꯛꯇ ꯅꯣꯟꯖꯔꯤ ꯑꯩꯈꯣꯏ ꯑꯃꯃꯝꯗ ꯅꯍꯥꯛꯀꯤ ꯑꯀꯟꯕ ꯊꯕꯛ ꯑꯗꯨ ꯁꯨꯕꯤꯌꯨ ꯅꯍꯥꯛꯀꯤ ꯋꯥꯍꯩ ꯇꯥꯅꯅꯕ ꯅꯍꯥꯛꯀꯤ ꯋꯥꯍꯩ ꯈꯪꯅꯅꯕ ꯑꯃꯁꯨꯡ ꯅꯍꯥꯛꯀꯤ ꯋꯥꯍꯩ ꯂꯧꯁꯤꯟꯅꯅꯕ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯇꯥꯅꯅꯕ ꯅꯥꯀꯣꯡ ꯎꯅꯅꯕ ꯃꯤꯠ ꯑꯃꯁꯨꯡ ꯂꯧꯁꯤꯟꯅꯅꯕ ꯊꯃꯣꯏ ꯄꯤꯅꯕꯤꯌꯨ ꯏꯄꯥ ꯏꯁꯣꯔ ꯇꯥꯔꯒ ꯈꯛꯇꯪ ꯂꯣꯏꯁꯤꯟꯕ ꯄꯨꯟꯁꯤ ꯑꯗꯨ ꯑꯣꯏꯗꯅꯅꯕꯒꯤꯗꯃꯛꯇ ꯅꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯄꯨꯟꯁꯤ ꯆꯥꯡ ꯌꯦꯡꯖꯕꯒ ꯂꯣꯏꯅꯅ ꯅꯍꯥꯛꯀꯤ ꯋꯥꯍꯩꯅ ꯑꯩꯈꯣꯏꯗ ꯄꯤꯅꯕꯤꯔꯤꯕ ꯑꯥꯁꯥ ꯑꯃꯁꯨꯡ ꯊꯧꯒꯠꯄ ꯈꯨꯗꯤꯡꯃꯛꯁꯤꯡꯁꯦ ꯌꯦꯡꯖꯗꯨꯅ ꯈ꯭ꯔꯤꯁꯇꯗ ꯆꯦꯟꯁꯤꯟꯖꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯗ ꯄꯥꯡꯒꯜ ꯄꯤꯅꯕꯤꯌꯨ ꯑꯗꯨꯒ ꯈ꯭ꯔꯤꯁꯇ ꯑꯩꯈꯣꯏꯗ ꯎꯠꯄꯤꯌꯨ ꯈ꯭ꯔꯤꯁꯇꯒꯤ ꯑꯅꯤꯡꯕ ꯑꯩꯈꯣꯏꯗ ꯎꯠꯄꯤꯌꯨ ꯈ꯭ꯔꯤꯁꯇꯒꯤ ꯑꯄꯥꯝꯕꯗꯨ ꯑꯩꯈꯣꯏꯗ ꯍꯦꯟꯅ ꯃꯌꯦꯛ ꯁꯦꯡꯍꯟꯕꯤꯌꯨ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯅꯣꯜꯂꯨꯛꯄꯗ ꯈ꯭ꯔꯤꯁꯇꯒꯤ ꯄꯥꯡꯒꯜꯗ ꯏꯁꯥꯅ ꯏꯁꯥꯕꯨ ꯌꯥꯖꯗꯗꯨꯅ ꯍꯤꯡꯖꯕ ꯄꯨꯟꯁꯤ ꯑꯗꯨꯗ ꯑꯩꯈꯣꯏꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯇꯥꯔꯣꯏꯗꯕ ꯅꯥꯀꯣꯡꯗꯒꯤ ꯀꯟꯕꯤꯌꯨ ꯂꯥꯏꯊꯣꯛꯅ ꯂꯧꯒꯗꯕ ꯄꯨꯟꯁꯤꯗꯒꯤ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯌꯨ ꯑꯗꯨꯒ ꯘꯔꯤ ꯌꯦꯡꯒꯗꯕ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯗꯒꯤꯁꯨ ꯅꯍꯥꯛꯅ ꯀꯟꯕꯤꯌꯨ ꯑꯗꯨꯒ ꯅꯍꯥꯛꯀꯤ ꯋꯥꯍꯩꯁꯦ ꯁꯟꯗꯣꯛꯂꯤꯉꯩ ꯃꯇꯝꯗ ꯅꯍꯥꯛꯀꯤ ꯋꯥꯍꯩꯗ ꯍꯥꯡꯗꯣꯛꯂꯤꯕ ꯕꯥꯏꯕꯜꯁꯤꯡ ꯑꯁꯤꯗ ꯁꯟꯗꯣꯛꯂꯤꯕ ꯋꯥꯄꯥꯎ ꯑꯁꯤꯗ ꯅꯥꯀꯣꯡ ꯊꯥꯡꯒꯠꯇꯨꯅ ꯊꯃꯣꯏ ꯊꯥꯗꯗꯨꯅ ꯃꯤꯠꯐꯝ ꯊꯝꯗꯨꯅ ꯇꯥꯖꯕ ꯌꯦꯡꯖꯕ ꯄꯨꯟꯁꯤ ꯆꯥꯡ ꯌꯦꯡꯖꯕ ꯑꯃꯁꯨꯡ ꯋꯥꯈꯜ ꯇꯧꯖꯕꯗ ꯑꯩꯈꯣꯏ ꯑꯃꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯅꯤꯖꯔꯤꯕꯅꯤ ꯑꯃꯦꯟ ꯑꯩꯈꯣꯏꯅ ꯃꯥꯔꯛꯀꯤ ꯅꯩꯅꯕꯁꯤ ꯃꯊꯪ ꯃꯊꯪ ꯅꯩꯅꯔꯛꯄꯗꯨꯒꯤ ꯃꯄꯥꯟꯅ ꯑꯩꯈꯣꯏꯅ ꯃꯃꯥꯡꯒꯤ ꯅꯣꯡꯃꯥꯏꯖꯤꯡꯗ ꯑꯩꯈꯣꯏꯅ ꯅꯩꯅꯈꯤꯕ ꯑꯗꯨ ꯈ꯭ꯔꯤꯁꯇꯗ ꯊꯥꯖꯕ ꯄꯨꯟꯁꯤ ꯑꯗꯨꯅ ꯃꯉꯣꯟꯗ ꯍꯥꯏꯖꯕꯒꯤ ꯃꯄꯥꯟꯅ ꯉꯥꯖꯕ ꯑꯗꯨꯗ ꯎꯒꯗꯧꯕꯒꯤ ꯄꯨꯟꯁꯤ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯎꯃꯤꯟꯅꯕ ꯐꯪꯈꯤ ꯃꯔꯨꯑꯣꯏꯅ ꯚꯨꯠ ꯆꯪꯕ ꯃꯆꯥꯅꯤꯄꯥꯕꯨ ꯐꯍꯟꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯈꯤꯕ ꯃꯄꯥ ꯑꯗꯨꯒꯤ ꯄꯨꯟꯁꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗꯒꯤ ꯊꯥꯖꯕ ꯑꯃꯁꯨꯡ ꯊꯥꯖꯗꯕ ꯑꯅꯤ ꯌꯥꯎꯕ ꯊꯃꯣꯏ ꯑꯗꯨꯗꯒꯤ ꯈ꯭ꯔꯤꯁꯇꯗ ꯊꯝꯕ ꯃꯤꯠꯐꯝ ꯑꯗꯨꯅ ꯀꯧꯖꯕ ꯈꯣꯜꯂꯥꯎ ꯑꯗꯨꯗ ꯈ꯭ꯔꯤꯁꯇꯅ ꯇꯥꯕꯤꯕ ꯑꯃꯔꯣꯝꯗ ꯍꯥꯏꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯅ ꯈ꯭ꯔꯤꯁꯇꯉꯣꯟꯗ ꯈ꯭ꯔꯤꯁꯇꯕꯨ ꯃꯍꯥꯛꯀꯤ ꯉꯥꯖꯐꯝ ꯑꯣꯏꯔꯒ ꯀꯧꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯈ꯭ꯔꯤꯁꯇꯗꯒꯤ ꯐꯪꯈꯤꯕ ꯊꯧꯖꯥꯜꯒꯤ ꯑꯃꯁꯨꯡ ꯃꯤꯅꯨꯡꯁꯤꯒꯤ ꯊꯕꯛ ꯑꯗꯨ ꯑꯩꯈꯣই ꯃꯃꯥꯡꯒꯤ ꯅꯣꯡꯃꯥꯏꯖꯤꯡꯗ ꯇꯥꯃꯤꯟꯅꯈꯤ ꯑꯗꯨꯒ ꯃꯃꯥꯡꯒꯤ ꯅꯣꯡꯃꯥꯏꯖꯤꯡꯗ ꯑꯩꯈꯣꯏꯅ ꯎꯃꯤꯟꯅꯈꯤꯕ ꯑꯗꯨꯁꯨ ꯊꯥꯖꯕ ꯑꯃꯅ ꯏꯁꯣꯔꯗ ꯑꯃꯁꯨꯡ ꯈ꯭ꯔꯤꯁꯇꯗ ꯉꯥꯖꯕꯒꯤ ꯄꯨꯟꯁꯤ ꯑꯗꯨ ꯃꯉꯣꯟꯗ ꯍꯥꯏꯖꯕꯒꯤ ꯃꯄꯥꯜꯅ ꯎꯕ ꯐꯪꯒꯅꯤ ꯍꯥꯏꯅ ꯍꯥꯏꯕꯁꯤꯁꯨ ꯃꯃꯥꯡꯒꯤ ꯅꯣꯡꯃꯥꯏꯖꯤꯡꯗ ꯑꯩꯈꯣꯏꯅ ꯌꯦꯡꯃꯤꯟꯅꯈꯤꯕ ꯖꯒꯥ ꯑꯗꯨꯒ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯑꯩꯈꯣꯏꯅ ꯌꯦꯡꯃꯤꯟꯅꯔꯛꯀꯗꯧꯔꯤꯕ ꯖꯒꯥ ꯑꯁꯤꯒ ꯃꯔꯤ ꯑꯃ ꯍꯥꯏꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯣꯜꯂꯨꯛꯄꯒꯤ ꯄꯨꯟꯁꯤ ꯑꯁꯤꯅꯅꯤ ꯏꯁꯥꯗ ꯉꯥꯖꯗꯕ ꯏꯁꯥꯒꯤ ꯄꯥꯡꯒꯜꯗ ꯊꯥꯖꯗꯕ ꯏꯁꯥꯒꯤ ꯇꯧꯕ ꯉꯝꯕꯗ ꯊꯥꯖꯗꯅ ꯏꯁꯣꯔꯗ ꯑꯃꯁꯨꯡ ꯈ꯭ꯔꯤꯁꯇꯗ ꯊꯥꯖꯕ ꯉꯥꯖꯕ ꯑꯃꯁꯨꯡ ꯌꯦꯡꯖꯕ ꯑꯗꯨꯒꯤ ꯄꯨꯟꯁꯤ ꯑꯗꯨ ꯍꯥꯏꯖꯕꯗ ꯑꯃꯁꯨꯡ ꯍꯤꯡꯗꯣꯔꯛꯄ ꯑꯁꯦꯡꯕ ꯅꯣꯜꯂꯨꯛꯄꯒꯤ ꯄꯨꯟꯁꯤ ꯑꯗꯨꯗ ꯃꯌꯦꯛ ꯁꯦꯡꯅ ꯎꯕ ꯐꯪꯒꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕꯗꯨ ꯈ꯭ꯔꯤꯁꯇꯒꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛꯇ ꯊꯥꯖꯕꯒꯤ ꯃꯄꯥꯟꯅ ꯌꯥꯎꯈ꯭ꯔꯕ ꯊꯥꯖꯕ ꯈꯨꯗꯤꯡꯃꯛꯀꯤ ꯍꯤꯡꯐꯝ ꯊꯣꯛꯄ ꯄꯨꯟꯁꯤ ꯑꯃꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕꯗꯨ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯑꯩꯈꯣꯏꯅ ꯄꯥꯃꯤꯟꯅꯈ꯭ꯔꯕ ꯃꯥꯔꯛ 7:30-90 ꯑꯁꯤꯗ ꯃꯌꯦꯛ ꯁꯦꯡꯅ ꯎꯃꯤꯟꯅꯕ ꯐꯪꯒꯅꯤ ꯑꯩꯈꯣꯏꯅ ꯈꯪꯕꯒꯨꯝꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯑꯗꯨ ꯃꯍꯥꯛꯅ ꯖꯦꯔꯨꯁꯂꯦꯝ ꯇꯝꯅ ꯆꯠꯄ ꯂꯝꯕꯤ ꯑꯗꯨꯗꯅꯤ ꯃꯍꯥꯛ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯦ ꯃꯍꯥꯛ ꯖꯦꯔꯨꯁꯂꯦꯝꯗ ꯆꯠꯂꯒ ꯃꯍꯥꯛꯀꯤ ꯃꯄꯥꯒꯤ ꯑꯅꯤꯡꯕꯗꯨ ꯃꯍꯥꯛ ꯁꯣꯏꯗꯅ ꯇꯧꯒꯅꯤ ꯃꯍꯥꯛ ꯁꯤꯒꯅꯤ ꯁꯣꯏꯗꯅ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡꯒꯤꯗꯃꯛꯇ ꯑꯗꯨꯒ ꯍꯥꯏꯔꯤꯕꯗꯨꯒꯤ ꯃꯇꯥꯡꯗ ꯈ꯭ꯔꯤꯁꯇꯅ ꯑꯅꯤꯔꯛ ꯁꯨꯅ ꯍꯥꯏꯕꯗꯨ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯑꯩꯈꯣꯏ ꯎꯃꯤꯟꯅꯕ ꯐꯪꯒꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯖꯦꯔꯨꯁꯂꯦꯝꯃꯛꯇꯤ ꯌꯧꯗ꯭ꯔꯤ ꯑꯩꯈꯣꯏꯅ ꯈꯪꯕꯒꯨꯝꯅ ꯃꯥꯔꯛ 9:9ꯒꯤ ꯃꯃꯥꯡ ꯐꯥꯎꯕ ꯑꯗꯨꯗꯗꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯃꯥꯔꯛꯅ ꯔꯦꯀꯣꯔꯠ ꯇꯧꯕꯒꯤ ꯃꯇꯨꯡ ꯏꯟꯅꯁꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯇꯧꯕ ꯑꯉꯛꯄ ꯊꯕꯛꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯃꯥꯔꯛ 9:9ꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯃꯔꯨꯑꯣꯏꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯃꯍꯥꯛꯀꯤ ꯂꯣꯏꯁꯤꯜꯂꯛꯄ ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯍꯤꯡꯒꯗꯕ ꯃꯇꯝ ꯑꯗꯨꯒꯤ ꯂꯣꯏꯁꯤꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗꯗꯤ ꯃꯔꯨꯑꯣꯏꯅ ꯃꯥꯒꯤ ꯁꯦꯕꯣꯛꯁꯤꯡ ꯑꯗꯨꯗ ꯇꯝꯕꯤꯕꯒꯤ ꯑꯃꯁꯨꯡ ꯇꯥꯛꯄꯤꯕꯒꯤ ꯊꯕꯛ ꯑꯗꯨꯗ ꯃꯥꯒꯤ ꯃꯇꯝ ꯑꯌꯥꯝꯕ ꯂꯣꯏꯅꯃꯛ ꯄꯤ
angakpa thabak tawgani adu angakpa thabak tawbadagi di magi siboksinda tambibana hena mahak matam lenba matam sing aduga hairiba adugi matam adugi marakta ngasigi jaga ase amane galilda aduga kapernaumda hairiba jaga ani aduda kristana tawba maroi magi siboksinda tambiba adugi matang yemi aduga ekona pathok mina khraba ngasigi jaga ase khangmina biya achob waro adu desani kristana maru oina mahak na galil gilam pauduna chatlak laga kapernaum magi sebok singbu tambiraga kunthani pandagi na nipuma thoi phawbada john gi inquiry adu gi matang na jesu christ na piba khusel wahei adu khudimak sing adu gi mapalna ekona khangmina be yaba acho war adu desen Thajabasa Esorgi Ningthou leibakta nollukpada meesinggidamak hingba adusing khaktana matik chaobasing oigani aduna jesu christ unna bhotna risida verse 30 degina 41 phawasida Christians those who live other centered life in humility are considered great in the kingdom of God. Now I going to ajojo mahum adum umine phangin jaga asidagi verse 30 to 32 bawasida aikon yengmina kadobase Khristagi nollukpa aduda wakhal tau consider Christ's humility Khristagi nollukpa aduda wakhal tau or hen hapsening boy batargadi Khristagi nollukpada atopa meesinggidamak hingba punsi aduda wakhal tau Consider Christ's humility, or if you will, consider Christ's humility and his other-centered life. Verse 30 to 32. Pada kuntra ni thoi phawu de ekoi maru niang kadu asine. Adu pada kuntra hum de kuntra tare phawu asidadi Khristagi matung inna oiba matik chaonabagi lambi adu wakhal tau. Consider the path to greatness according to Christ. Aduga pada kuntraga ni padagi nipuma thoi. Adu tadi. Si kharsangi aduna khartap adum harake. Meesingbu yadaba amasung akhuba mawonggi michang sagatpagi maiyokta Khristagi khusel wahei adu wakhal tau. Consider Christ's warning against intolerance and narrow exclusivism. So atopa waida andu mapangi pada kuntra ni thada akoi uba phanggadise seboksing adugi pangsalliba thamoi hojphaw adum pangliba thamoi uba phangani adugi kuntra hum digna kuntra tare phawba dudana jesu christna hai base commentator amana hairam bagi matung ni aduga adu yan phajabagi maramna ai hangna mafam se seasonabani verse 30 kuntra hum digna kuntra tare phawba asidana thamoi changyengba thamoi gi phibam adu changyengba gi phibam dun jesu christna asida tagudise aduga kuntra ga ni padagi ni phuma thoi phawba asidana mitpham thamba maong adu changyengba maong da yanam the verse 30 digna 32 now I koina khangmagumna probably haiba jaga asidagi makoina aududagi makoina mafam aduda thadoktuna galil gi lam phawdana chaki jesu christ ga magi sebok singduga jesu christ na sa on thokiba mafam adugi chingkhong adudagi ne makoi laise galil tamna makoi lai adu christ na maroina haiba makoina chatli lambi du khangba pamde krai da chali bana haiba du khangba pamde Karigidamak na haiba oiba targadi kuna verse 31 se Manipuri Bible asida iba maong asida di mahanga tambiba maram na hai na hai adubu English ki Bible adu de yembo oiba targadi or Greek ki wahai Bible adu yembo oiba targadi maram ne piri se mana tambibagi maram na kramda khangan ingda ba natte adu tambina bagi damak adu gi apamado Christ da laibagi maram na kanam ta khangan ingde amram dai ba oiba targadi jesu christ na ma ki matam ase ate mi mayam adu da len ma pamde mak sigede matam naksle adu ga man makoi gi ma gi sebok sing sinaram ga du thabak sing de adu ga sinaram ga wahis ni adu ki mate yame adu na ma gi sebok sing ga phajana loina ba mahak pame adu pambagi maram ne mahak na mi sing khanghandana na bagi da mak adu ga khangdana ba khangba mahak christ na pamam dribase
ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯖꯒꯥ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯃꯥꯔꯛꯇ ꯎꯕ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯃꯍꯥꯛꯄꯨ ꯉꯥꯏꯔꯤꯕ ꯑꯋꯥꯕ ꯃꯍꯥꯛꯀꯤ ꯁꯤꯕ ꯑꯃꯁꯨꯡ ꯍꯤꯡꯒꯠꯄ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯍꯥꯛꯅ ꯍꯥꯏꯕꯁꯤ ꯃꯥꯔꯛꯅ ꯔꯦꯀꯣꯔꯗ ꯇꯧꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯍꯨꯝꯂꯛ ꯑꯩꯈꯣꯏꯅ ꯊꯦꯡꯅꯕ ꯐꯪꯒꯅꯤ ꯑꯃꯗꯤ ꯑꯩꯈꯣꯏꯅ ꯎꯈ꯭ꯔꯕ ꯑꯗꯨꯒꯨꯝꯅ ꯄꯟꯗꯨꯞ 9ꯗ ꯎꯕ ꯐꯪꯈ꯭ꯔꯦ ꯑꯗꯨꯒ ꯄꯟꯗꯨꯞ 9 ꯑꯁꯤꯗ ꯈ꯭ꯔꯤꯁꯇꯅ ꯑꯅꯤꯔꯛ ꯁꯨꯕ ꯑꯣꯏꯅꯅꯦ ꯍꯥꯏꯔꯤꯁꯦ ꯀꯔꯝꯍꯥꯏꯅ ꯍꯥꯏꯕꯅꯣ ꯍꯥꯏꯕꯗ ꯌꯦꯡꯁꯤ ꯃꯤꯒꯤ ꯃꯆꯥꯅꯤꯄꯥ ꯑꯁꯤ ꯃꯤꯁꯤꯡꯒꯤ ꯃꯈꯨꯠꯇ ꯄꯤꯊꯣꯛꯀꯅꯤ ꯑꯃꯁꯨꯡ ꯃꯈꯣꯏꯅ ꯃꯍꯥꯛꯄꯨ ꯍꯥꯠꯀꯅꯤ ꯃꯍꯥꯛꯄꯨ ꯍꯥꯠꯂꯕ ꯃꯇꯨꯡ 6ꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇ ꯃꯍꯥꯛꯅ ꯍꯤꯡꯒꯠꯀꯅꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯃꯐꯝ ꯑꯁꯤꯗ ꯍꯥꯏꯔꯤꯕꯁꯤ ꯃꯍꯥꯛꯅ ꯖꯦꯔꯨꯁꯥꯂꯦꯝꯗ ꯌꯧꯔꯕ ꯃꯇꯝ ꯑꯗꯨꯗ ꯑꯗꯨꯒꯤ ꯃꯇꯨꯡ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯊꯣꯛꯀꯗꯕ ꯄꯨꯟꯁꯤ ꯑꯃꯁꯨꯡ ꯃꯑꯣꯡꯁꯤꯡ ꯑꯃꯁꯨꯡ ꯊꯧꯑꯣꯡꯁꯤꯡ ꯑꯃꯁꯨꯡ ꯊꯕꯛꯁꯤꯡ ꯑꯗꯨꯅꯤ ꯑꯩꯈꯣꯏꯅ ꯈ꯭ꯔꯤꯁꯇꯒꯤ ꯋꯥꯍꯩ ꯑꯁꯤꯗ ꯌꯦꯡꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯏꯍꯥꯟ ꯍꯥꯟꯅ ꯄꯥꯕ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯅ ꯒꯣꯁꯄꯦꯜꯒꯤ ꯋꯥꯔꯤꯁꯦ ꯂꯣꯏꯅꯃꯛ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤꯁꯦ ꯂꯣꯏꯅꯃꯛ ꯈꯪꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯐꯝ ꯑꯁꯤꯗ ꯃꯥꯔꯛꯅ ꯁꯤꯖꯤꯟꯅꯔꯤꯕ ꯋꯥꯍꯩ ꯃꯤꯒꯤ ꯃꯆꯥꯅꯤꯄꯥ ꯑꯁꯤ ꯃꯤꯁꯤꯡꯒꯤ ꯃꯈꯨꯠꯇ ꯄꯤꯊꯣꯛꯀꯅꯤ ꯍꯥꯏꯕ ꯄꯤꯊꯣꯛꯀꯅꯤ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯌꯦꯡꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜ ꯏꯍꯥꯟ ꯍꯥꯟꯅ ꯂꯥꯛꯄꯁꯤ ꯖꯨꯗꯥꯁ ꯏꯁꯀꯥꯔꯤꯌꯣꯠꯅꯤ ꯑꯗꯨꯕꯨ ꯊꯥꯖꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯃꯐꯝ ꯑꯁꯤꯗ ꯃꯥꯔꯛꯅ ꯏꯕ ꯃꯑꯣꯡꯗ ꯖꯨꯗꯥꯁ ꯏꯁꯀꯥꯔꯤꯌꯣꯠ ꯃꯥꯒꯤ ꯋꯥꯈꯜꯗ ꯂꯩꯇꯦ ꯍꯣꯏ ꯖꯨꯗꯥꯁ ꯏꯁꯀꯥꯔꯤꯌꯣꯠ ꯑꯗꯨ ꯌꯥꯎꯕꯗꯤ ꯌꯥꯏ ꯑꯗꯨꯒ ꯍꯥꯏꯕꯗꯨ ꯑꯣꯏꯊꯣꯛꯄ ꯑꯃꯅꯤ ꯑꯗꯨꯕꯨ ꯃꯥꯔꯛꯅ ꯑꯁꯤ ꯏꯕ ꯃꯇꯝꯗ ꯃꯥꯒꯤ ꯋꯥꯈꯜꯗ ꯃꯔꯨ ꯑꯣꯏꯅ ꯂꯩꯔꯤꯁꯦ ꯀꯅꯥ ꯑꯃꯠꯇ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯄꯥ ꯏꯁꯣꯔꯅꯤ ꯃꯔꯨ ꯑꯣꯏꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯃꯤꯁꯤꯡꯒꯤ ꯈꯨꯠꯇ ꯄꯤꯊꯣꯛꯏꯕꯁꯨ ꯃꯔꯨ ꯑꯣꯏꯅ ꯖꯨꯗꯥꯁ ꯏꯁꯀꯥꯔꯤꯌꯣꯠꯅ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯄꯥ ꯏꯁꯣꯔꯅꯅꯤ ꯃꯔꯝꯗꯤ ꯃꯄꯥ ꯏꯁꯣꯔꯗꯨꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯈ꯭ꯔꯤꯁꯇ ꯖꯤꯁꯨ ꯑꯁꯤꯕꯨ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡꯕꯨ ꯃꯈꯣꯏꯒꯤ ꯄꯥꯞꯇꯒꯤ ꯀꯟꯕꯤꯅꯕꯒꯤꯗꯃꯛꯇ ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯊꯥꯕꯤꯔꯛꯈꯤꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡꯒꯤꯗꯃꯛꯇ ꯁꯤꯅꯅꯕꯒꯤꯗꯃꯛꯇ ꯊꯧꯔꯥꯡ ꯂꯥꯡꯈꯤꯕꯅꯤ ꯇꯥꯏꯕꯪ ꯄꯥꯜ ꯍꯧꯗ꯭ꯔꯤꯉꯩꯗꯒꯤ ꯑꯩꯈꯣꯏꯅ ꯄꯥꯎꯈꯣꯟ ꯆꯠꯄꯁꯤꯡꯒꯤ ꯊꯕꯛꯇ ꯑꯗꯨꯒ ꯏꯚꯟ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯋꯥꯏꯟꯕ ꯃꯇꯝꯗ ꯄꯤꯂꯥꯠꯀꯤ ꯃꯐꯝꯗ ꯈ꯭ꯔꯤꯁꯇꯅ ꯍꯥꯏꯕ ꯋꯥꯍꯩ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯥꯝꯅ ꯃꯌꯦꯛꯁꯤꯡ ꯑꯗꯨꯗꯤ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯏꯄꯥꯒꯤ ꯑꯅꯤꯡꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯣꯏꯔꯝꯗ꯭ꯔꯕꯗꯤ ꯅꯍꯥꯛꯅ ꯇꯧꯕ ꯉꯝꯕ ꯀꯔꯤ ꯑꯃꯠꯇ ꯂꯩꯇꯦ ꯄꯣꯜꯅ ꯀꯣꯔꯤꯟꯊꯤꯌꯥꯗ ꯇꯝꯕꯤꯕ ꯃꯇꯝꯗ ꯑꯗꯨꯒ ꯄꯥꯎꯈꯣꯟ ꯆꯠꯄꯁꯤꯡꯒꯤ ꯊꯕꯛꯇ ꯁꯦꯕꯣꯛꯁꯤꯅ ꯋꯥꯄꯥꯎ ꯁꯟꯗꯣꯛꯄ ꯃꯇꯝꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯄꯨꯟꯁꯤꯗ ꯑꯣꯏꯈ꯭ꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯃꯁꯨꯡ ꯃꯈꯣꯏꯅ ꯍꯥꯠꯅꯕꯒꯤꯗꯃꯛ ꯄꯤꯊꯣꯛꯈ꯭ꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡꯗꯨ ꯃꯄꯥ ꯏꯁꯣꯔꯅ ꯇꯥꯏꯕꯪꯄꯥꯟ ꯍꯧꯗ꯭ꯔꯤꯉꯩꯗꯒꯤ ꯂꯥꯡꯈ꯭ꯔꯕ ꯊꯧꯔꯥꯡ ꯑꯗꯨ ꯃꯄꯨꯡ ꯐꯥꯕ ꯑꯗꯨꯒꯤ ꯃꯑꯣꯡꯗ ꯉꯥꯛꯇꯅꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯁꯦꯕꯣꯛꯁꯤꯡꯅ ꯇꯝꯕꯤꯕ ꯑꯃꯁꯨꯡ ꯁꯟꯗꯣꯛꯄ ꯑꯃꯁꯨꯡ ꯍꯥꯏꯗꯣꯛꯄ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨꯅ ꯈ꯭ꯔꯤꯁꯇ ꯃꯤꯒꯤ ꯃꯆꯥꯅꯤꯄꯥ ꯑꯗꯨꯕꯨ ꯃꯤꯒꯤ ꯃꯈꯨꯠꯇ ꯄꯤꯊꯣꯛꯀꯗꯧꯔꯤꯕꯗꯨ ꯃꯄꯥ ꯏꯁꯣꯔꯅꯅꯤ ꯑꯗꯨꯒ ꯋꯥꯍꯩꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯄꯤꯊꯣꯛꯄ ꯌꯥꯏ ꯄꯤꯊꯣꯛꯀꯗꯧꯔꯤ ꯅꯠꯇ꯭ꯔꯒꯅ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯃꯑꯣꯡ ꯑꯃꯗ ꯃꯍꯥꯛꯅ ꯋꯥꯍꯩꯁꯤꯡ ꯁꯤꯖꯤꯟꯅꯕ ꯑꯩꯈꯣꯏ ꯎꯗꯦ ꯑꯗꯨꯕꯨ ꯂꯣꯏꯈ꯭ꯔꯕ ꯑꯃꯒꯤ ꯃꯑꯣꯡꯗꯅꯤ ꯄꯤꯊꯣꯛꯀꯅꯤ ꯍꯥꯠꯀꯅꯤ ꯍꯤꯡꯒꯠꯀꯅꯤ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯑꯁꯤꯗ ꯈꯪꯉꯤꯁꯦ ꯃꯔꯝꯗꯤ ꯈ꯭ꯔꯤꯁꯇꯅ ꯖꯦꯔꯨꯁꯥꯂꯦꯝꯗ ꯌꯧꯔꯕ ꯃꯇꯨꯡꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯂꯥꯛꯂꯒ ꯃꯍꯥꯛꯄꯨ ꯃꯤꯁꯤꯡꯒꯤ ꯃꯈꯨꯠꯇ ꯄꯤꯊꯣꯛꯄ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯍꯥꯠꯄ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯍꯤꯡꯒꯠꯍꯟꯕꯤꯕ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯦ ꯑꯦꯛꯁꯤꯗꯦꯟꯠ ꯑꯃ ꯅꯠꯇꯦ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯑꯁꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯁꯗꯨꯀꯤꯁꯤꯡ ꯑꯃꯁꯨꯡ ꯐꯔꯤꯁꯤꯁꯤꯡ ꯑꯩꯈꯣꯏꯅ ꯃꯥꯔꯛ ꯄꯟꯗꯨꯞ 1, 2, 3, 9 ꯐꯥꯎꯕꯗ ꯎꯕ ꯐꯪꯈ꯭ꯔꯕ ꯈ꯭ꯔꯤꯁꯇꯒꯤ ꯃꯥꯌꯣꯛꯇ ꯃꯥꯕꯨ ꯍꯥꯠꯅꯕ ꯋꯥꯈꯜ ꯇꯧꯈꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯁꯤꯡ or for not necessarily ꯖꯨꯗꯥꯁ ꯏꯁꯀꯥꯔꯤꯌꯣꯠꯀꯤ ꯊꯃꯣꯏꯗ ꯃꯥꯒꯤ ꯄꯩꯁꯥꯒꯤ ꯑꯄꯥꯝꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯈ꯭ꯔꯤꯁꯇꯕꯨ ꯄꯤꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯂꯩꯔꯛꯄ ꯂꯥꯜꯂꯣꯡ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯈ꯭ꯔꯤꯁꯇ ꯁꯤꯕ ꯅꯠꯇꯦ ꯈ꯭ꯔꯤꯁꯇ ꯁꯤꯒꯗꯧꯕ ꯅꯠꯇꯦ ꯍꯥꯠꯀꯗꯧꯕ ꯅꯠꯇꯦ ꯃꯔꯨꯑꯣꯏꯅ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯃꯄꯥ ꯏꯁꯣꯔꯅ ꯃꯆꯥꯅꯨꯄꯥ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒ ꯂꯣꯏꯅꯅ ꯇꯥꯏꯕꯪꯄꯥꯟ ꯍꯧꯗ꯭ꯔꯤꯉꯩꯗ ꯑꯍꯨꯝꯗ ꯑꯃꯠꯇ ꯑꯣꯏꯕ ꯏꯁꯣꯔ ꯑꯗꯨꯅ ꯂꯥꯡꯈ꯭ꯔꯕ ꯊꯧꯔꯥꯡ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯄꯤꯊꯣꯛꯀꯗꯧꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯀꯅꯥ ꯑꯃꯠꯇ ꯅꯠꯇꯦ ꯖꯤꯎꯗꯤ ꯃꯆꯥꯁꯤꯡꯒꯤ ꯃꯔꯛꯇ ꯏꯁꯣꯔꯒꯤ ꯃꯤꯁꯤꯡꯅꯤ ꯍꯥꯏꯅ ꯂꯩꯔꯕ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯆꯤꯡꯂꯤꯕ ꯇꯝꯕꯤꯔꯤꯕ ꯑꯃꯁꯨꯡ ꯇꯥꯛꯄꯤꯔꯤꯕ ꯁꯥꯁꯇ꯭ꯔꯒꯤ ꯑꯣꯖꯥꯁꯤꯡ ꯐꯔꯤꯁꯤꯁꯤꯡ ꯃꯈꯣꯏꯗꯅꯤ ꯑꯗꯨꯒ ꯈ꯭ꯔꯤꯁꯇꯅ ꯃꯍꯥꯛꯀꯤ ꯑꯅꯤꯔꯛ ꯁꯨꯕ ꯑꯣꯏꯅ ꯃꯍꯥꯛꯅ ꯈꯥꯡꯒꯗꯧꯔꯤꯕ ꯑꯋꯥꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯍꯥꯏꯕ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯁꯤꯖꯤꯟꯅꯔꯤꯕ ꯃꯤꯁꯤꯡ ꯍꯥꯏꯅ ꯃꯍꯥꯛꯄꯨ ꯄꯤꯊꯣꯛꯀꯗꯧꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯍꯥꯛꯅ ꯍꯥꯏꯕꯁꯤ ꯑꯃꯔꯣꯝꯗ ꯌꯦꯡꯉꯨꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯉꯛꯅꯤꯡꯉꯥꯏ ꯑꯃꯁꯨ ꯑꯣꯏ ꯑꯗꯨꯒ ꯅꯣꯛꯅꯤꯡꯕ ꯑꯃꯁꯨ ꯑꯣꯏ ꯃꯔꯝꯗꯤ ꯍꯥꯏꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤ ꯃꯁꯤꯍꯥꯗꯨꯕꯨ ꯉꯥꯏꯔꯤꯕ ꯃꯤꯁꯤꯡꯅꯤ
Makoi ariba walam na badu phajana paba amasung khangba adu oiba taragadi makoi ne ihan hana masiha sibu khangpham thokpa adu makoi ne haiba meesing asine ihan hana masiha adu nungsi pham thokpa adu haiba meesing asine masiha adu hana wang thangpham thokpa adu gi pa meesingbu haiba masiha asine chinglakpa adu makoi gi thabak ni adu makoi gi nunggan ba adu maram oraga makoi gi napal adu maram oraga makoi ne isorgi aning ba amasung isorgi thaurang adu isorgi thaurang gi matung ina natana makoi gi hakchang gi apam adu gi matung ina semdokpa amasung khandokpa adu maram oraga makoi isorgi aning ba makoi gi punsi du chingba gi mawta makoi gi aning ba apam ba aduna makoi ne oiheningli ba du oihengad orakado amagum da khanba adu gi napal gi wakhal adu maram oraga makoi gi mang da leiriba makoi na ngaijarakpa masiha adumak ne makoi gi mapum da pithoklaga makoi na hatkadres adu Krishna magi seboksinda mahaki awamba adu gi matang mahakpu ngairiba mahaki awamba mahaki nollukpa mahaki leikata adu haiba matamda haiba jaga adu khatang loisinde andubu mahakpu ngairiba mahaki leikata adu khatang natana mahakpu ngairiba mahakpu wangna thangpi matang adu mang haiba adu karida mahakpu hingatpagi mapal Maham sida Krishna haiba se muni yang boy bataragade Tabang pan beginning thone Tabang pan basi mahaki pan sem gi bane mahak na lakli ba tabang pan basi mahaki meesinggi mafam na mahak na lakli basi su Sargada Ningthou ina panduna Sargadu Singh na amasung sargi ahalaman Singh na amasung Esorgi ari bolam na bagi meesing na seba tariba Krista adune adu ekona Philippia da uba adugumna haiba Krista Esorgi tharakta leiba Esorgi Esor oiba asina Esorga manaba adu chena paiga do amagumna khandaduna maaki meesinggidamakta nang amasung aigi papkidamakta nang amasung ai pap chenba meesing sibada matik charba meesing amasung lomran Esorgi asawa phangbada matik charba meesing cross pubada matik charba meesing Esorgi asawa phangbada matik charba meesing ai khoi pap asina hairuba oiba taragadi mai hauron panduk ahumda lotion bada matik charba mi nang amasung aigidamakta hairuba asengba achumba wangthoiba Esorgi tharakta leiba Esorga khwaidagi nungsinaba marida leiba adugi Esorgi amata ngaiba mahaka manaba amata leitaba Krista asina mahaki awangba mahaki mingchat mahaki mingthol mahaki ikai khumnaba khudingmaksing adu upunna semba leikha taraba nangamsung aigidamakta aikhoingi maphamda aikhoingi damakta taibang panbasina leikha taraba mioiba aikhoigi sakong lauduna aikhoigi damakta lakpigi Khristagi nollukpa sida wakhal togi nangamsung ai thamoy yan kene Khristagi thamoy Aikhoidi wangjaning basingni Aikhoidi khona ngangba wa taiba makhai nungaijaba singni Aikhoidi karam haina tobu oiba taragadi aikhoi misingna thagat pirakani ubigani khangbigani aduda hingba misingni adubu Kristadi adugumba nate Khristagi leikha taba adu aikhoina tapham thokpa leikha tabani nangamasung ai thada biselna sing thangakpada matik chaba mi amata nate maroina Esorgi nungsiba amsung ikai khunaba phangbada matik chaba mi amata nate aikoi ma ki norok amasung asawa phangbada matik chaba mi singakane nangamasung aikoi papasna maramuraga sibok sing asida haiba sibok sing asigidamakta haiba meesing asigidamakta Kristna liba magi wakhal yeng magi siba du khaktangi matang hai boiba ta magi sibok sing adugim matik thamoi kai na haiba khange aduna makoi kaiba thamoi aduda mak themjana bagidamakta mahak pu ngaireba wanghanbibagi magi hingatpagi matang adu sumang nai maramdi Kristna haiba matamda mahak pu ngaireba leikha tabagi matang adu khatang ma khang glosinde adu mahak pu ngaireba wangkat hanbibagi magi hingatpagi matang adu sumang hai asa pibulan adu haiba Kristna haiba matamda magi sebok singi responding of verse 32 adu haiba se makoina wakhal taramde still wakhal tade now kariginamak wakhal tadribano haina haiba du hena mayek sen verse 33 dagi urakani
ꯑꯗꯨꯕꯨ ꯖꯒꯥꯁꯤꯗ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯥꯏꯔꯤꯕ ꯁꯦꯕꯣꯛꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯊꯃꯣꯏꯅ ꯌꯥꯕ ꯉꯝꯗꯕꯗꯨ ꯀꯩꯅꯣ ꯍꯥꯏꯅ ꯍꯥꯏꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯗꯥꯅꯤꯌꯦꯜ 9:7 ꯃꯈꯣꯏꯅ ꯇꯥꯈ꯭ꯔꯕ ꯃꯤꯒꯤ ꯃꯆꯥꯅꯤꯄꯥ ꯑꯗꯨ ꯁꯤꯒꯗꯕ ꯃꯤꯒꯤ ꯃꯆꯥꯅꯤꯄꯥ ꯑꯃ ꯅꯠꯇꯦ ꯃꯥꯏ ꯄꯥꯛꯀꯗꯕ ꯃꯤꯒꯤ ꯃꯆꯥꯅꯤꯄꯥꯅꯤ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯄ꯭ꯔꯚꯨ ꯈ꯭ꯔꯤꯁ ꯑꯁꯤꯅ ꯁꯤꯒꯅꯤ ꯍꯥꯏꯅ ꯍꯥꯏꯕꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯈꯣꯏ ꯌꯥꯅꯤꯡꯗꯦ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯍꯥꯏꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯍꯥꯏꯔꯤꯕ ꯃꯁꯤꯍꯥ ꯑꯁꯤꯒꯤ ꯂꯥꯛꯀꯗꯕ ꯅꯤꯡꯊꯧ ꯂꯩꯕꯥꯛ ꯑꯗꯨ ꯈ꯭ꯔꯤꯁꯇꯅ ꯇꯝꯕꯤꯕ ꯊꯋꯥꯏꯒꯤ ꯑꯣꯏꯕ ꯅꯤꯡꯊꯧ ꯂꯩꯕꯥꯛ ꯑꯁꯤꯒꯨꯝꯅ ꯍꯥꯏꯔꯤꯕ ꯁꯦꯕꯣꯛꯁꯤꯡ ꯑꯗꯨꯅ ꯊꯥꯖꯕ ꯉꯝꯗꯦ ꯃꯈꯣꯏ ꯋꯥꯈꯜꯗꯤ ꯀꯔꯤ ꯍꯛꯆꯥꯡꯒꯤ ꯑꯣꯏꯕ ꯅꯤꯡꯊꯧ ꯂꯩꯕꯥꯛ ꯍꯛꯆꯥꯡꯒꯤ ꯑꯣꯏꯅ ꯈ꯭ꯔꯤꯁꯇꯅ ꯖꯦꯔꯨꯁꯥꯂꯦꯝꯗ ꯆꯪꯂꯒ ꯅꯤꯡꯊꯧ ꯑꯣꯏꯅ ꯄꯥꯜꯂꯒ ꯔꯣꯝ ꯃꯥꯏꯊꯤꯕ ꯄꯤꯔꯒ ꯃꯈꯣꯏꯅ ꯈ꯭ꯔꯤꯁꯇꯒ ꯂꯣꯏꯅꯅ ꯄꯥꯟꯕ ꯃꯥꯏ ꯄꯥꯛꯄ ꯑꯗꯨꯒꯤ ꯋꯥꯈꯜ ꯑꯗꯨꯗ ꯑꯗꯨꯝ ꯂꯩꯔꯤ ꯑꯗꯨꯒ ꯀꯔꯤꯒꯤꯗꯃꯛꯇꯅ ꯃꯈꯣꯏꯅ ꯈ꯭ꯔꯤꯁꯇꯒꯤ ꯍꯤꯡꯒꯠꯄ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯚꯥꯞ ꯇꯥꯗꯕꯒꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯃꯃꯥꯡꯒꯤꯗ ꯇꯥꯃꯤꯟꯅꯈ꯭ꯔꯕ ꯑꯗꯨꯒꯨꯝꯅ ꯃꯈꯣꯏꯅ ꯊꯥꯖꯕꯁꯦ ꯃꯤ ꯂꯣꯏꯅꯃꯛ ꯇꯥꯏꯕꯪꯄꯥꯟ ꯂꯣꯏꯕ ꯃꯇꯝꯗ ꯍꯤꯡꯒꯠꯄ ꯑꯗꯨꯒꯤ ꯃꯇꯥꯡ ꯑꯗꯨ ꯈꯛꯇꯅꯤ ꯊꯥꯖꯔꯤꯁꯦ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕꯗꯨ ꯃꯤꯒꯤ ꯃꯆꯥꯅꯨꯄꯥꯗ ꯃꯈꯣꯏꯒꯤ ꯃꯤꯠꯃꯥꯡꯗ ꯊꯣꯛꯀꯗꯕ ꯑꯃꯒꯨꯝꯅꯃꯈꯣꯏ ꯋꯥꯈꯜ ꯁꯨꯛꯇꯧ ꯇꯧꯗꯦ ꯑꯗꯨꯒ ꯑꯗꯨ ꯃꯈꯣꯏ ꯋꯥꯈꯜ ꯈꯟꯁꯨ ꯈꯟꯖꯟꯗꯦ ꯃꯈꯣꯏꯅ ꯈꯪꯕꯁꯨ ꯂꯩꯇꯦ ꯑꯗꯨꯅ ꯁꯤꯗ ꯃꯥꯔꯛꯅ ꯍꯥꯏꯁꯦ ꯃꯈꯣꯏ ꯋꯥꯈꯜ ꯇꯥꯗꯦ ꯏꯁꯤꯡ ꯃꯊꯛꯇ ꯅꯨꯡ ꯍꯥꯏꯕꯒ ꯆꯞ ꯃꯥꯟꯅꯩ ꯑꯃꯁꯨꯡ ꯃꯈꯣꯏ ꯃꯉꯣꯟꯗ ꯍꯪꯕ ꯀꯤꯔꯝꯃꯤ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯍꯪꯕ ꯀꯤꯔꯤꯁꯤ ꯃꯣꯁ ꯄ꯭ꯔꯣꯕꯦꯕꯂꯤ ꯑꯁꯤꯒꯨꯝꯕ ꯃꯇꯥꯡꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯃꯍꯥꯛꯀꯤ ꯏꯍꯥꯟ ꯍꯥꯟꯅ ꯃꯍꯥꯛꯅ ꯑꯣꯏꯒꯗꯕ ꯁꯤꯒꯗꯕ ꯑꯃꯁꯨꯡ ꯍꯤꯡꯒꯗꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯍꯥꯏꯕ ꯃꯇꯝꯗ ꯄꯤꯇꯔꯅ ꯌꯥꯝꯅ ꯑꯐꯥꯎ ꯁꯥꯔꯀꯥꯟꯗ ꯍꯥꯏꯈꯤꯕꯗꯨ ꯀꯩꯅꯣ ꯑꯗꯨꯒꯨꯝꯕ ꯑꯣꯏꯗꯁꯅꯨ ꯔꯥꯏꯠ ꯑꯗꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯀꯔꯤ ꯍꯥꯏꯒꯦ ꯄꯤꯇꯔꯗ ꯏꯇꯨꯡꯗꯒꯤ ꯆꯠꯊꯣꯛꯈ꯭ꯔꯣ ꯁꯩꯇꯥꯟ ꯅꯥꯎ ꯁꯦꯕꯣꯛꯁꯤꯡ ꯑꯁꯤꯅ ꯑꯗꯨ ꯃꯈꯣꯏ ꯋꯥꯈꯜ ꯂꯩꯔꯝꯒꯅꯤ ꯑꯗꯨꯒ ꯑꯁꯤ ꯍꯥꯏꯔꯤꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯀꯔꯤ ꯍꯥꯏꯔꯛꯀꯗꯣꯏꯅꯣ ꯅꯥꯎ ꯗꯦꯠ ꯃꯦ ꯕꯤ ꯋꯥꯟ ꯑꯣꯐ ꯗ ꯀꯦꯁ ꯈ꯭ꯔꯤꯁꯇꯗ ꯑꯃꯨꯛ ꯍꯥꯏꯖꯤꯜꯂꯨꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯈ꯭ꯔꯤꯁꯇꯅ ꯀꯔꯤ ꯍꯥꯏꯔꯛꯀꯗꯧꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯗꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯈ꯭ꯔꯤꯁꯇꯅ ꯍꯥꯏꯔꯤꯕ ꯖꯒꯥ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯈꯪꯅꯤꯡꯕ ꯃꯈꯣꯏꯒꯤ ꯊꯃꯣꯏꯗ ꯐꯥꯎꯗꯦ ꯃꯈꯣꯏꯅ ꯚꯥꯞ ꯇꯥꯅꯤꯡꯕꯁꯨ ꯍꯦꯟꯅ ꯐꯥꯎꯗꯦ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯑꯗꯨꯗ ꯅꯥꯀꯣꯡ ꯅꯥꯝꯃ ꯑꯃꯗ ꯇꯥꯔꯒ ꯅꯥꯝ ꯑꯃꯗ ꯆꯠꯊꯣꯛꯈꯤꯕꯒꯤ ꯄꯨꯟꯁꯤꯗꯨꯗ ꯃꯈꯣꯏ ꯑꯗꯨꯝ ꯍꯤꯡꯉꯒ ꯆꯠꯂꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕꯁꯤꯗ ꯑꯩꯈꯣꯏꯅ ꯈ꯭ꯔꯤꯁꯇꯒꯤ ꯅꯣꯜꯂꯨꯛꯄ ꯑꯗꯨ ꯌꯦꯡꯃꯤꯟꯅꯩ ꯃꯍꯥꯛꯀꯤ ꯅꯣꯜꯂꯨꯛꯄ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡꯒꯤꯗꯃꯛꯇ ꯁꯤꯕ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤ ꯃꯍꯥꯛꯀꯤ ꯁꯔꯒꯤ ꯐꯝꯕꯥꯜ ꯊꯥꯗꯣꯛꯄꯗꯨꯗ Now, let us consider the path to greatness according to Christ. ꯈ꯭ꯔꯤꯁꯇꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯣꯏꯕ ꯃꯇꯤꯛ ꯆꯥꯎꯅꯕꯒꯤ ꯂꯝꯕꯤ ꯑꯗꯨ ꯑꯩꯈꯣꯏ ꯋꯥꯈꯜ ꯇꯧꯁꯦ ꯑꯗꯨꯒ ꯍꯥꯏꯔꯤꯕꯗꯨ verse 33 37 ꯐꯥꯎꯕꯁꯤda ꯑꯗꯨꯒ ꯍꯥꯏꯔꯤꯕꯗꯨ ꯀꯔꯤꯅꯣ ꯈ꯭ꯔꯤꯁꯇꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯇꯤꯛ ꯆꯥꯎꯅꯕꯒꯤ ꯂꯝꯕꯤ ꯑꯗꯨ ꯅꯣꯜꯂꯨꯛꯄ It is humility. Christ's way, or according to Christ, the path to greatness in His kingdom is humility. Nollukpa. Nollukpa adune. Aduna Christana haibadu verse 33. Adui makoina Capernaum da laki na kuna khangbum da Capernaum Jesus Christ ki thawal tobam gi hab amane aduna haiba jaga da mahak lae yuma ma da change aduga Christana hange makoida. You know Galil lambi power Capernaum tana lakpa lambi aduda Christana maki oiriba punsi adugi matangda haire adugi haiba adudasu makoina wakhal tande adubu haiba hiram kudimosda wakhal targa kaino Christana haire sare Christa hena hangbagi mahuta makhoigi marakta mare yetnaragani lies sebok tarani thoi Jesus Christ gi maningda adu Christana khange adu Christana mhamsda hange lambi dana koina sel yena kibadu kaino now Christana mhamsda hangi be wahang ase Christana makoina yetnariba matang adu kaino khangdabagi maramna natte Christana loinama khange Christa asing sure ne mak miyoiba sune aduga magi sure sune aduna Christana loinama khange adu maana wahangsa hangbagi bana magi sebok singadagi maana pambadi makhoigi asengba thamoidu puthoklaga maki mafamda makoina khanariba wadu hairaga adugi matangda wakal tawdu Christige pambani adu kari taw phange Kari uba pange pin drop silent death silence magi se boksing kana amata kari amata khumde tuminale Mandi makoinan yetnariba adu Khristagi mamangda lepa matamda Khristagi mamangda haiba matamda ikaiba wahaini adu haiba du kaino makoi yenabadu makoigi marakta khwaidagi hena kanana khwaidagi hena chawbaga hena makoi masel yetnarme now makoina yetnariba marese makoigi marakta kanana hena chawbage natte kanana khwaidagi hena chawbage The discussion is not even who is greater among them. The discussion is who is greatest among them.
degree the superlative ni mo sa ni wari je. Khwaidagi wangba, khwaidagi chawba, khwaidagi ikai khumnagadoba, adugi mamang, makhoigi mapu, makhoigi mamang leiba, khwaidagi chawba mapu aduna, khwaidagi chawba makhoigi guru aduna, khwaidagi chawba makhoigi ningthou aduna, mahaki khwaidagi nemba hanthagadoba changalagi matangda wari saringi matam, makhoida haringi matam aduna, makhoigi wakhal da leiduna kari, aikhoigi marakta khwaidagi chawdu sina kanano. Thajabasa now saying, "Hi, riba seboxingi Mariana base seboxing khaktang natin nang amasung ay gitamoy ne." Ato buwa pa sa nukpaman haiba adugumna nang amasung ay gitamoy mo famas diya mayek sangalay maram di ay kolo na magfarisiyo na por kumising ngakane. We are all born Pharisees, as put by one of the preachers. Ay ko mising itagat pa pami, ay ko mising nawang pa pami, ay ko isang gidamak ta kan ba mising ni. Ay ko meesinggi nungay ba wakhal kaya kan ba meesing natte ay ko gi nungay ba lakpa matam da su khwaidagi nungay ba mafam da ko gi phampham oi gado ni adudagi meesing pun ba matam da su khwaidagi nungay ba jaga da ko leifam oi gado ni chab matam da su mayam na chab phang da ba khwaidagi aphaba chinja da ko cha gado ni leina nark matam ai ko gi imung na da lore ai na da lore ai ko khudi mo ni isagi da kan ba isagi ta wakhal tauba aduga isagi nungay na ba gi da makta bu hai oi ba tar gadi atopa meesing gi da makta kaya wakhal tau ba meesing ni aduga atopa meesing na mateng mathau tadaba oiba mateng mathau tabu oiba targasu aikoi gi damakta kana ba machida mata leitaba oiba targadi aikoi gi ning phau lengdaba meesing akne khoi aduga harba isor khangdaba meesing khaktangi punsi achumanate isor thajaba ne hana laikraba nanga masunga gi punsi dane la haukraba hapta gi meesing haipetang wakal khalaga tobe singu ki member mon hingu punsi da aduga thajaba christian mon timing pam da hingu punsi da nanga masung ai mamang haukraba hapta gi numit sing aduda aikhoi isagi napal de isagi nawang bada isagi khan bada isagi nungaina ba wakhal aduna kayam to ne sing hi haina haibada adugi mapana ko ne hingi ba punsi adugi matang wakhal tobi mamne asini khwaidagi chawba pap yaudaba pap khangdaba achumba asengba dharma chenba isor oiba Krista aduna aikhoi pap chen aikhoi gi damak laikha tar ba aikhoi gi damak isorgi matik mangali tar ba mioi ba aikhoi gi damak nemthabagi punsi du hinglaga haiba meesing haiba sibok sing khali ba wakhal aduna kari amasung mare yenari ba aduna kari aikhoi maktai khwadi chawdu sikana Kariguma seboxing asigi markte kanagum ama hektana phawbada haiba wangse hangapoi akoi markte kanana khwai hen jawne haiba wangse hangapuma matam de kariguma seboxing asine christian ngai haki mamangda hai kribo adu bha param oiba taragde makhoi mayam hai modise nade khwadi chawba akoi kanam nate khwadi chawba akoi christ asine mangondagi hena chawba mangondagi hena wangba mangondagi ikai khuna madijaba kanam laite akoi gi punsi ga magi punsi gi matamda akoi gi punsi kari sunate akoi punsi dagi khwaidagi hena phaba aikoi gi nungai badagi khwaidagi hena phaba aikoi gi ikai khuna badagi khwaidagi hena phaba aikoi gi ningba thungba singdagi khwaidagi hena phaba du krista khangne mardi mahag nanga masung aigi damakta aikoi gi laikha taba matama punsi jagas ne mang lakpi du hingbi bane nanga masung aigi damakta mang jerusalem de sidi ge dori asigi wars aikoi gi makta chanagum se krista natana aikoi gi hena wangba kanamat laite adu haiba se oksing sigi chanaga wari ne adu haiba du aikoi gi marakta thajaba singi marakta chanaga wari sing amana amu setat naraga chathok naraga amana amada kari henbalei kari wali amana aingondagi mana kari henbalei adugi unhealthy competition khudimok sing hingada banate thajaba chile now sing nangam sung aigi punsida isorna thajaba amona pene bi thawai bi khudol sing isorna pene bi bor sing isorna pene bi matam sing isorna pene bi paisa sing isorna pene bi marup sing mapang sing hiram khuding mak sing tauba ngamba sing low sing wakhal sing khuding mak sing ase aikoi gi nungai na ba aikoi gi wangkhan na ba aikoi gi chaw na ba aikoi gi oiba du kana ba ktang sin na ba gi makta natte krista he wan ba gi makta ne our life must be a limelight that focused on Christ
ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯑꯣꯏꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯏꯁꯣꯔꯅ ꯄꯤꯅꯕꯤꯔꯤꯕ ꯕꯣꯔ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯈ꯭ꯔꯤꯁꯇꯒꯤ ꯅꯤꯡꯊꯤꯖꯕ ꯈ꯭ꯔꯤꯁꯇꯒꯤ ꯑꯋꯥꯡꯕ ꯈ꯭ꯔꯤꯁꯇꯒꯤ ꯑꯆꯧꯕ ꯈ꯭ꯔꯤꯁꯇꯒꯤ ꯃꯇꯤꯛ ꯑꯗꯨꯕꯨ ꯃꯤꯁꯤꯡꯒꯤ ꯃꯥꯡꯗ ꯎꯍꯟꯅꯕꯒꯤꯗꯃꯛꯇ ꯁꯤꯖꯤꯟꯅꯒꯗꯧꯕ ꯑꯃꯅꯤ. Only Christ is the greatest. Krista khaktangni khwaidagi chawba. Aikoi kanamat nate. Aikoi kanamat nate. Hangba bo hangde. Nang sungai punsida. Khwaidagi chawja kanano. Krista ra. Ai sara. Who is greatest in our lives? Christ or ourselves? Verse 35. How do you Jesus na pamtharaga sebuktarani thoibu koduna makoida hai? Jesus na pamthari se matam madu da leramba Pharisee Singh amasung Sadducee Singh na makoigi sadra Singh adu tambiba matam da tauba posture mani aduna Christian hojik todise magi se bosna tambi ga dori bani aduna tambi ga dobu duna maram oraga mahak phamthai yo magi se bos tan the kore adu magi mang thamme phamthale or maybe phamba sing phamba le pasing le pa du Christ sat down phamme adu Christian hai boy there Kana women in Mako winning labade. Moko happen the crystal on him coming. Now, more you wakhal on the leiba, amasina, kind of chaobasing. Now, Peter Gajako, John Gamoko, Ahumdo. Jesus Khristagi, so on to put a Pukalubamane. And maybe Wahang say, I call you murder and Hena Chowni and Himatam, the most probably Makogi Maraka to the Peter Odira or Jacob Odira, James Odira, or Peter Nasu. Oiba James and so Oiba Peter Oiba other you are Miami no Obita Tars no him children no him one have a I could I could my song I could try to my I could try to come in and other more yet but more like a sound of the Yantina the Shagina but totally I see the Loinman. I was announcing Esorgi oiba do Kalaga is I could put the Christian and I could Isan and Nawang like a wang like a punsia duna I could Isagatana sing look to kind of Masagamani. Sing look kind of Machagamani. The Christ do Lorem Kang Kanga Manako, Kanago Minam cook winning liberty. Mahana quite big by me with the bene. I'm assuming Mahakna, me, Punamaki, Minai with the bene. It is different. Esorgi Ningthou leibakta, they won't find that suddenly Basia Yamna Kenny, I don't Christian as the Utlise. Now, you have the Esorgi high Rizaki no do Hana with Baptas. Esorgi Mahomes the high Rizay, Makok with a pambado, Pat the heavenate. Makok winning ganu habanate. Okay? Yamna making. What Christ is not saying here is he is not denying his disciple to desire the place of greatness. He's not denying that. Paul na 1 Timothy 3 even matam dakare hai kana gumba man na singlup luching boring labading madu aphabane. Right? The desire to lead, the desire to be great is good. Adabu Christian Muhammad the highest, eh? Adabu haiba achobodo orakna bagi damakta orakaduriba means to thodo adudo taibang panbana khanariba siga yamna kene. So here this is what Jesus is saying. Desire to lead is good. But it must follow a radical path. Taibang paan bagi meesing na chatpa lambel adu nataba Khristagi matungin ba lambel. Taibang paan ba sida chaonana bagi damakta wangana bagi damakta kari kari taunay michang khusel le aduga ahiyasing uthoe aduga
high awang Kuding Maxing as in a Taudamagi, adu Kudombi Tinbagi, adu missing America, Mamuken, Wangbo later, Aduki Punsia to the Hinge, Adukatabang Pambagi, Luching Basing, out of a missing, Mataka Pan Bahone, Namtana Bahone, Aning Bapaming Matung, Muktek Nabahone, Adu Hem Kuding Maxing, Adagimapala, Michang Komba, Lantum Pivagimapala, Paisa Pivagimapal, as I go in Urabang, Tabang Panbagi Matung inna, chaonabagi Baduga, Khristagi Ningthou leibakta sida wang na bhona baduga ani dugi lambi adugi matik yam nakene Krishna har se sine taibang paman illiba adugum no oroi adugu aigi Ningthou leibakta sida kana gumna makok oning labadi mahak aduna mayam gi minai aduga mahak aduna khwaidagi pikpa oisunu. It's humility. Nollukpada mayam gi seba tauba karigumba meesing khale Esorgi Ningthou taununa bagi damag tholop meesing pastor oining ba meesing missionary oining ba meesing adu Khristagi waising matung na harsine karigumba pastor oina bagi damak missionary oina bagi damak singlup ki thawul tauna bagi damak ai khwadagi matik chare hena khanba naha oiba taragadi you are disqualified aduna naha go thawul adu ki matik chade mayek sing tak lebani adu ai oibadi pame adu haibs aina phangda matik chade aduna Esorgi aning badu karino adugi damak ai punsibu yengbi haina hai pe taragadi nangamasu ai matik chada basing khangbagi mapala Esorgi pangal nollukpa ga loina hai ba punsi adu Esorgi apamba Khristagi aning badu matungina punsi da nollukpa wahei da nollukpa amasung hingba mahing khudimok sing adu Khrista manu punsi adu hinglaga achoba pam leba khudimok sing adu gi damak tade oi ai thogol gi damak matik chandri haina tasengba thamoi gi khanba thamoi adumang thogol gi damak matik chahan ba hiramamane Thajabasa now sing high Vazagasana. Karima Singh was a like member of Meiyokta. Piri was Singh na Pirakaba Taudang Kudimak Sing say, Aina Pang by the Matik and a Kanboy with Targadi. Napoli with wakhal. Meiyokta. Slide same with the Gihoraga, parking arrangement the Gihoraga, meeting the Makalab Hiram Kudim Maxing. I look like Karimatam the Equina Pang with the Matik Java Amok like we hired watching treat away. Gramina, Matamjan Laktava. Adu Swogi Matamda, Nakpina Bagi the Makinis, the Mandi Karino, Adu the Mike and Ulido, I know that we don't see what things right? In Christ is saying, yeah, no, you cannot do that. I eating to the Lagos today. Tabang Pam the Peter Crow. Marandi, Aquina Matik Jab, Pang with the Matik Jab Amoguna, Singapore the Pang but died the Kuding Maxing, Aquina Pang with the Matik Jab, Kanbo, but Darkady, high but I couldn't oining bama the toning bama the tonaba, chatting bama the wakhal to hector togle. Other Tabang Pan by missing to the boxing. Carry the Mountain Luchimo over Pamli say, Mandi Luchimo over Target Magam, the Yanaka later, Magam, the Wanga later, other Manato, Kudimos, the Kudomi, the Canama later. Adugi the Magtane, Taudang Palm, Adugi the Magtane, Luching Mo ever palm. I don't know the Christian high that other than Makok winning over target. High Meduna, quite a big boy over. It should be servant, his life should be a life of servanthood. Serving all, becoming least to all. Mipum Kuding Magta, Angang Ahal. Aduga, Paisa Paiba Paidava. Larik Haiba Haitaba, Kuding Maxing, Amata later. Esorgi Mipum Kuding Maki Mapamda, Makaponduna, Nollukpa Punsia Duda, Seba Toba, Minai Punsia Oiba. Now, Harbunsinang Punsia. Is this our life? Akhoi Khristagi Ningthou leibakta makok sing oining dara oining de han hai boy patagadi you are misunderstanding Jesus this is a gyan ta da na si thau si ngam zeroi ai makok oi zeroi ai myam in badum chatladum yau jage myam dum tobi oi dum lak jage adu hai bana te Christian si da hai makok oi bada yada bana te adu makok oina bagi da mak lambi adu tongale adu ni utri sai nollukpa Amam the hype of Batari. See, Punsi Palm the hand, I know Palm the hand. Or Christian, a hype of Lambis. I'm not the possibility would be able to see I get a mountain in Matam Kurang. I do have it. That day. Hunger the hungry.
makok oiningba oiningda man thajaba khuding mana Khristagi Ningthou leibakta magi mingbu chawhanabagi damakta makok oiningba se oipham thokpa amane oideba oiba target adugumba thamoy chang yenggadaba thamoyne nungsininga oiba thamoyne khudong thininga oiba thamoyne adubu haiba apangba matau karam haina phangnaba honari karam haina hingle amon haiba oiba target singabasda thajaba amon hingba matamda meesinggi seba tawnabagi damak hingba punsida hingbra or mayamna seba tawhalakpagi punsida hingbra Thajabasa inausing harau na nungai na bagi damakta aigi harau bu nungai badu kathok pa mi am oiribra or ai harau bu nungai badu phangboy ba targadi atai gi damakta kya wakhal to mi am oibra. Are we servant to all? Ai khoi Esorgi Meesingda mahaki meesinggi minai oibra. Adu bhamsa the Christian na tambir pas isam cham na hekta Tabang pan bagi mi luching ba man magi missing tambi amu guma tambi na tena tena Mama mana hire ba khuding mak sing chawning boy ba tar gi khwai gi dagi pik pa amasung mina o gi da bun haina hire ba se Chris masamang na hingli ba punsi mane am ne khuding ha gi mang na tar ba dugum na khwai wang bi sor ma hang na mi bi so ong lo du na khwai gi nem ba punsi ma gi sebok singbu seba torga hingban Krista du ma hak ne aduga matam khar lerega tha khar gi matung da or numit kharni gi matung da hapta kharni gi matung ma gi sebok sing khong ham bi gi dori Christian hingba punsi adu mang ne ma gi sebok sing asidi gi hingna ba gi da mak ta hair se Christian ma gi sebok sing asida hair se mahang no oide ba punsi adu natte mang hingba punsi adu ne asima Christian ma gi sebok sing adu pi aduga 36 to 30 gi 7 power asidi mang example ma pi gi ma khoida adu koina verse 37 gi upa pangani kana gumba ma angang ma pusale na angang se Jesus Khristagi matamadu de samasam mithana da mine kaisul haite kaisu khangde aduga kanamatana wa laude angang se prominence angangi prominence jaga amat like the society da just angang ne aduga angang amagi wahei lum logudo kanam leite khangde ude ta de aduga losing phajana leite aduga mangang dune Jesus Christ na losel imung du leimena angang so den leng adu angang Jesus Christ hai bili pusel le adu hai angang adu ahal me amdagi maya den thamje asi angang si de yangwan look at this jar si angang de kanagumba na asigumba apikpa angang sing asigumba akaramba asigumba apikpa angang sing karimata khangdaba gyan phajana tandriba meesingna mithana daba meesingna hingi hai ba wakhal tau daba aduga kaya haitaba kaya khangdaba aduga loinaba matamdasu aingonda kanaba kaisu phangoi dauba just angang leba mama pasna su khangangoi aduga singsinuki naha oibasing mama mapa ki punsidagi oin hingamne so ai icha no pa maron ai icha no pa do karigumba na ama hektana makhut par ga stair dagi kumtha hanbir haina hair si lorakan da thank you sungai hairo oi mamya mating mathau dai ba angang amane adugu mangang Christians de pukhalais aingon da amuhona seba tor pangam moido aina tawriba aduga chap manana aina panuba adumakta aingon halak pangam moido adugi angang ni se pusile Jesus Christ na do kana man hai se kana gumna sigu apik angang singi marti amabu aigi mingda losalabade aigi mingda losalabade mang aibu losun mani aibu losun mi duna aibu losun banatte andubu aibu tharpa mahaku losun bani Jesus Christ mahang na hai kraba matik chaonaba or hoi matik chaonaba gi lambi adu hena mayek singalain kari to oiba target ko missing mafam dagi matik chawba punsi phangani or a prominence ama samas dagi kan kana khange o sarkari thabak ama tawraba or phamdong kaidong masing marup oiraba aduga aibu aina wangningi ba aina yoningi ba jaga adu tana inkhat piba ngamgadu ba single loina ba sanga oiba taraga de ai wangani right aduna akoina khalise to be in the place of prominence you have to be with the people of prominence awang ko mafam du leina ba ki damak di awang ba da leire ba mi sing loina ba mathau dai haina ba amma khak lei samasa chana ba lambi amma khak ne ikai khumning ba oiba taraga di ikai khumnaraba meesing aduga loinaba again here we see the radicalness of kingdom lifestyle ni Khristagi Ningthou leibak ka tam pan ona bodo sini Krishna hai sini sarga de khwadi kina chawga han hai boiba taraga de
Phamdong kaidong basing dulo ne bagi mapana natte makhoi bu lausin bagi mapana natte adubu asigumba angang nakhoi mateng pang pusun ngamoi doba kaisu khangdeba mina mithana daba khwadagi asonba mateng adu mathau tar ga leiba asigumba angang asibu nakhoina aigi ming the lausin boy ba tar ga among the Christian haiba oi tar ga sin Christian haise nakhoina asigi angang asibu aibu lausin bagumna lausin boy ba tar ga yes that is a way to greatness. Hi, brother. Matik chaonabagi lambi ne. Adu Christian hi sebok sing adugi marakta. Maki Meesingbu ne. Ako isingu basida Thajabasa loine makana pamana de. Silu amada hingina punsi asida. Ako aning magi matung ne hinga kan have amata leite. Adu Christian Muhammad sida tak le base kain hain hai boy batar ga de. Thajabasa now sing adubu Aikoina Lai the boy be ina kunbo oi be ai aduga oining ba family background dagi lakpo oi be ai aduga lining ba mafam da lei be ai aduga mateng panglak ba ngam be ai panglak ba ngam da basu oi be ai lai basu oi be ai lari hai be ai ta be ai na dam mateng pang kayang matam da lei ga mi amasu oi be ai hai ba du Khristagi igi ma pala Thajabagi ma pala kan bi ra ga singu basle pusalaki ba matam aduda Khristagi pa ba sine hai ba adugumba mi do Khristabu lausinba adugumna lausinba. Thajabasa lausin kariguman nakhoigi yumgi mamangda Jesu Christ ado khong ye raga lakpo ba targa Christ kramana lausingani. Jesu Christ ado karigumba ngasigi nimeta aikhoigi sida worship to lakpo oi ba targa de karam haina aikoi Jesu Christ bu treat togani. Amot pa phijol se raga lakpo oi ba targa or se magi idna thanma adudagi di hector Pungcho chot laga tingkang lupa kaya loy mag lupa ka ay ko gi manak lai hana kala se panggal amat laita ba maong da karman ko Christ lausung ani Christ na pamsa adu mangne hai gi ming da lausul labade Christ gi ming da lausul labade ha ba ga de Christ bu lausun ba gum na lausul labade karman ko Christ lausul Prabhu nong uno kita ini hena pai. Kan berai koi. Prabhu nang kanano. Adu mana koi lausul ise. Kamain lausul. Ai Krishna te. Ai ngon dagi nahang hena wang. Nahang ai kan bima pune. Ai ni tahu ngamakirim talai te. Ai koi ni Krishna bu lausul bi dosil nau sing nollukpada amasung nungsi badane. How do we receive Christ? We receive Christ in humility and in love. And Christ exactly want the way to receive one another in humility and in love. Nungsibada, aluga nollukpada, lausunaba, amaga, nupa nupi kaidana, angang hal kaidana, naha hal kaidana, aduga background amata laitana kayam aingon tambiba ngamni kayam takwe ngamni kayam mateng pangni pango amata khaktana Khristagi mingda Kristana kanbiraba ichile now khuding maksing adubu Khristagi mingda Khristabu lausan badu gumna amaga lausan badu Khristagi apaman aduga haibadu nollukpani nollukpada amasung nungsibada agna prayer of confession na parba adugumna amabu akoi makata na parpo oi bataga di sino ma himega do punsi meng adu kaino amana amabu athoi bi ningdu na ikai khumna isona pine bikraba 1000 adugi matung adugi hena wang isa isa bu khanjataba adubu nollukpa galone na seba toba and Thajabasa in gospel community church like member khudi Esorgi Thawai khudol leba missing ngakne Isorna board pibi basing ngakne now hanga the wangde hai ba Thawai khudol sing amasung board sing khuding maksing loina ma Thawai di haroga hakchang oiba board khuding maksing aduna chila now sing adubu hena seba tawbada hena thogatpada hena sengwapada sizinaribra Kristabu hena wanghanna bugi mag sizinaribra or aikhoi isam hena wanghanna bugi mag sizinaribra or Kristabu hen uhan bagi mahuta ai khoi kayam pare ai kayam pare hain utna bo hotna ribra ai gi nungai ba ai harau bo gi damakta ai khoi na wari sana ba ai khoi gi damak to ai khoi punchite kwai gi nak pa se mingse gi matung da paisa ni na asumai wang hang se thama de isona pine bikraba paisa khuding mak sing ado kari gi mapham na hena sisna ba hele hai ri baduna isona pine bikraba bor adu karam haina matau karam haina sisna ri adu yam mai sing Khristagi matik mga adugi damakti hingbra or aigi damakti hingbra aikoi na aikoi paisa asin na maong aduna yam na make na takane. Let's move on.
verse 38 and 41. The Christian lotion bing matang namang na and adugi matang the John somehow some way wari maputore. Okay, urak pa ma. Man hai Rabbi, kana ko mama na nakiming the butching tantok pa kun urami, okay. Sebok tan thoi mar ka yaw na te. Butan thome. Sebok sing wakhal om theu. Yom adu maakti ai hoi tungilam de. Koi tran thoi mar ka yaw na te. Nangi tung pasan in busna te. Ai khoi na ma kana ju khang de. Adubu mahang na nahaki ming sisinaraga butan thome. Adu na khoi na kaido Prabhu. Ai khoi na ma tu tawno han lebe. Tawno na khoi thingi. Kari wakhal lagi John na si hare bino kasina bhab ta de. Maybe Christian high wadu o adu oiba targadi asugum misadi kramain tawdi adu khangning bi matung ina hang leira khang de adu ba khoi dum yengse. Mahang na khoi gi matung in da ba maram na ai khoi na ma ku kham ke. Kari maram gi da mak ma na khami se. Ma khoi na khami se. Moi gi group de yaw de ba ge. Taro ba thapod na kari Khristagi mingda apa ba bhutan thokpa. Or probably makoi do ngasai gi mapa dugi macha nupa bhuchang bo tan thokpa ngam da ba maram or kana makoi na ngam da na lei ba thabak to asong nupa am ngam ba dugi maram makoi gi napal do hurt wounded pride aduna su oibe kai na khoi na to ngam na man to ei to nu dui thabak na adu gi thabak am sumoi tarme ai. We don't know. It's possible. Adu where rambe. Adu Jesus Christ na kare man verse 20 ga. Sorry 30 ga. 9 da Jesus Christ na he rebuked them. Mahoy bu chum thoi amasung chai. Ma bu khangno. Na asiga mana ba thodo ka ma ari bol na bagi matam da thoi. Moses ki matam da masing thipa bandu tara ka ma thoi pa kun ga taruk ta kun ga mapan pabu oiba tar ga di. Ahlaman sing khuding maksing ado phiyu madu da lak laga pun ga do bani. Adu eldad ka medad kana Mayam pun mo lakpagi mo ta moina leriba jaga pham lagai Esorgi thawaina makhoi tongpagi mapana Esorgi washing haidok pa horapa aduna maram morakan da mayam na puliba phisangi yum da makhoi laktre tabernacle rom da makhoi laktre aduna yamna thona phabna ha makuna perk chelaga Moses de lakan eldad ka medana di asom da moi thogum tahul lei hana ha matam da asom da Aaron na yamna phing Aaron like Peter gum Moses adum da kham Mom the lepens eh. The Moses na hide us eh. Come on. Karigino come with them. Ishwar na mahak na mahaki thawai pinning basing the thawai pipi matam the kam do even nang kana. Adu mo and here is Jesus, the greater Moses, rebuking his disciple who think in the earthly way, not in the kingdom way. Ningthou leibakta matung ina natana Khristagi aningba matung ina natana makoi apamba dugi matung ina wakan khaliba magi sebok-sing adubu sumthokpiriba Krista Moses tagi hena chawa Krista dane mahangna amorom da haibo ibatagadi Krista na mahangna thingliba se sebok-sing aduda makoi gi akhuba mawonggi michang sagatpa dane makoi khali se kari asuguma thabak to haina haibo ibatagadi ai khoi gi marga khatang yaw doba ai khoi gi marak yaw doba ibatagadi ai khoi gi ai Jesus Christ ga chamin ai khoi dauna to doba ibatagadi Christ gi maming da panmo ibatagsu kari mathau ta de noloi lale ai khoi chume ai khoi khaktang na to gdo ai khoi khaktang na tan thok do bhutne ai khoi khaktang na to gdo ang bathabang ne nang kanano nang gi horokham karai no Jesus gi ming muk palli nang nang horokham do kaino horokham ta ke lausina adu gi wakhal on ne da khali wakhal sing se boxing sina adu Jesus Christ na haibde kana go man ai gi ming da matik leiba thabak tawrabadi mahang ai gi mam trai na phattaba haiba ngam loi mdi siboxing sina hoji baba Pharisee ga Sadducee singa haiba nupa je khena ba uba phangde Pharisee ga Sadducee sing na di Jesus Christ gi mingbu thina chairaga ma gi ming sokana ba hona bane now adu gi matang adu complaint to hoji bo akoi kya udri adu Christ gi mingbu wanghanna ba gi da mak da Christ gi ming sisinaraga but tanthom mi adu gi da mak da moi ga yaumina dre ana kari haiba akoi ne khamis prabu yamna naira ba gi time right ek ta makhoi da khaktan loina mak leira ba gi time ta Esorgi thaba ko makhoi gi wakhal gi aning mai matung inu da ka mari da legi do ba gi mo ong na khatan now kari moi kapar na on the leibo oiba ta ga Esorgi am ba thabak to taibang pan ba atim am heka da tawda ba yadra ba gi mo ong da adu main to no adu lale verse 40 now here is
The main point. Remember, adumana tagon oh loy na church church mani sorgi mi church mani adumana wagal khalak pe adu nate Jesus verse 4 the correct tarokani ai khoi gi maiyokta laitaba mi adu ai khoi ni. Now Jesus Christ na high si karino sida Khristagi amasung Esorgi Ningthou matung ina thagul tawriba khudingmak sing ma ki wahei gi matung ina chaliba khudingmak sing Khristagi ming thianaba da Khristagi mingbu ena wahanaba thabak suriba khudingmak sing do Khristagi aduna sebok sing tamgado bose adugumba thabak amat lairamba matamda tawdu uba matamda nungnangba phawraga kalakpa phawraga or kanan hin chawguni haibagi wakhal du gasul dum yarne asida akhoi tarai thai sida kaya mena chawrabano na kanan hin chaw akhoi tarai thai si phaw do kanan hin chawdu no khanari akhoi na khangdabi akhoi tungindaba mana torame akhoi na akhoi na leiyo hunja mana phangri kamai tawna adigi wakhal loine bang yaram gine adu Krishna asin no adu main tawgu akhoi ma to leba khudimuk sindo akhoi meesing haktane looking at Jesus Christ and puzzle with verse 41 nakhoi Khristagi ni haiduna mi amana aigi ming ising glass ama pirabadi aina ko tasing hai mahaki mana adu ko ma na ising glass ama piba hai sa adu ki matam du ki chana bi amane lam lama sing seba to bugi mi sing uba khuba ku ising glass am pire wow war ko khu do kanam thlai te adu ki matam du kanam tan uda kanam tan khang de badu Khristagi ming da lang pa mi sing du utpa atithi sing adu bu seba to bugi thabak amane hai sing ado hai glass ama ubra sida Jesus Christ na udna bo khonari se mahaki ming da mahaki mi sing na tawba khwaidagi apikpa thogal nungsibagi amasung nollukpagi ikai kumnabagi thogal amasung thabak ado Kristana mana pibigani sargada Kristna ikai kumnabigani kanam tan udabi kanam tan khangdabi hai Kristna tambiba se hai sida I think akhoi na leiba mari mafam jaga anida hairibase yengbe yan hamdadi akhoi silubasiga Manipur gi akobe lekriba silupsing asiga thamda mari hadbasila nawsing Gospel Community Church da Esorgi Ningthou expository preaching tawe Esorgi Ningthou tongan ba maong da akhoi nongmasing migi Esor khurumba sing da thabak thorang sing thorum sing tawe prayer of confession prayer of thanks adu akhoi Esorgi wahei gi matung in oram laba sinu bi chanabi sing adu phasana ngang na bonai tawna bo hone adu asi haire haidana akhoi khaktana Manipur apumba asila Jesus Christ gi matik mga chahan go dobuni haiba leite akhoi na khangiba asi gamanadaba khudingmak sing ado lana tambiba sing amasung lana thajabasing ne haiba leite Esor khurumba nomajing Esor khurumba thoramgi paring amada prayer of confession yaudaba church to hanthane yengnabagi maram leite ekhoida Karigumba Manipur leiba mangliba thawai sing amasung Esorgi mati minga chaonabagi mathau tabase gospel community khaktana losang hena kan oiba target Jesus Christ na nate adu nate after all sigi singlup se Jesus gi singlup ne Khristagi singlup ne asige manaba singlup sing ekhoina khangba yai khangdabe Manipuri mafam khudingmak sing da lei adu oiba target ekhoina haisne kaino ekhoina yengda adu oiba target Esorgi wapau chumna sandopra Khristabu wangna thangatpra Mangliba thawasing kananabagi damak Esorgi wahei na tambiba adugi matung ina haibra now mafam asida tongan ba lana tambiba meesing lei lana tambiba Meesingbu lana chingnaba honaba prosperity gospel preacher gi church ina adugumba singlup sing adudi hoi mari samnabagi mathau karisu tade khoiga aduga haiba khudingmak sing aduga haiba khudingmak sing dubu tolerate tawbagi mathau karisu tade adubu afaba wapau gi matangda Khristagi matang Esorgi wahei gi matang thajaba chap manaba adubu aikhoina hingliba singlup ki maing asiga manadaba singlup sing adubu hanthane yengba aduga khudingmak sing adu leiba mi sing adubu na kara thakandaba Christian aikoi isana kara wangba Christian gum khanba oiba taragadi adu aranba wakhalone Mamang na Christian amabu receive to nabagi hai ki badu chap manana singlup asina atoba Manipur leikraba atai atoba singlup singi damakta haijaba gadobane aduga khut samnabe aba hiram sing da Khristagi matik ma chahon gadobo oiba targadi khut samnabagi damakta wakhal to gadobane mi sing ki gadobane amasung thogal puna to mena gadobane Gospel Community Church khaktana Manipur Esorgi matik ma chahon gani haiba leite adu khan oiba targadi adu apang ma wakhalone aikhoi khaktang khwaidagi phaba khwaidagi haiba khwaidagi chumba singlup nate
ꯑꯅꯤꯁꯨꯕꯗꯤ ꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯑꯃꯒ ꯑꯃꯒ ꯂꯩꯅꯕ ꯃꯔꯨꯑꯣꯏꯅ ꯈꯦꯠꯅꯕ ꯂꯩꯕꯁꯤꯡ ꯏꯃꯨꯡ ꯈꯦꯠꯅꯕ ꯋꯥꯈꯜꯂꯣꯟ ꯈꯦꯠꯅꯕ ꯊꯤꯑꯣꯂꯣꯖꯤ ꯈꯪꯕ ꯈꯦꯠꯅꯕ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨ ꯑꯩꯅ ꯈꯪꯉꯤꯕꯁꯤꯃꯛ ꯅꯍꯥꯛ ꯈꯪꯗꯕ ꯌꯥꯗꯦ ꯑꯩꯅ ꯈꯪꯉꯤꯕꯁꯤꯃꯛ ꯈꯪꯗꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯍꯥꯛ ꯑꯩꯒ ꯂꯣꯏꯅꯕ ꯌꯥꯗꯦ ꯑꯩꯅ ꯇꯨꯄꯤ ꯎꯞꯄ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯂꯣꯏꯅꯃꯛ ꯇꯨꯄꯤ ꯎꯞꯀꯗꯧꯕꯅꯤ ꯑꯩꯅ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯁꯝ ꯁꯪꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯂꯣꯏꯅꯃꯛ ꯑꯉꯥꯡꯕ ꯁꯪꯒꯗꯧꯕꯅꯤ ꯑꯉꯧꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯉꯧꯕ ꯂꯣꯏꯅꯃꯛ ꯁꯪꯒꯗꯧꯕꯅꯤ ꯑꯗꯨꯗꯒꯤꯗꯤ ꯑꯩꯅ ꯆꯥꯕ ꯂꯣꯏꯅꯃꯛ ꯆꯥꯒꯗꯧꯕꯅꯤ ꯑꯩꯅ ꯄꯥꯝꯕ ꯂꯣꯏꯅꯃꯛ ꯄꯥꯝꯒꯗꯧꯕꯅꯤ ꯊꯥꯖꯕ ꯏꯆꯤꯟ ꯑꯗꯨ ꯁꯤꯡꯂꯨꯞ ꯑꯃꯗ ꯍꯤꯡꯃꯤꯟꯅꯒꯗꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯅꯠꯇꯦ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯇꯣꯉꯥꯜꯂꯦ ꯑꯩꯈꯣꯏꯒꯤ ꯄꯥꯞꯁꯤꯡ ꯁ꯭ꯇ꯭ꯔꯒꯜ ꯇꯧꯕ ꯃꯑꯣꯡ ꯂꯣꯏꯅꯃꯛ ꯇꯣꯉꯥꯜꯂꯦ ꯑꯗꯨꯅ ꯁꯤꯡꯂꯨꯞ ꯑꯃꯗ ꯈꯦꯠꯅꯕ ꯂꯩꯐꯝ ꯊꯣꯛꯑꯦ ꯂꯩꯒꯅꯤ ꯑꯗꯨꯕꯨ ꯍꯤꯡꯃꯤꯟꯅꯕ ꯃꯑꯣꯡ ꯑꯗꯨ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯑꯗꯨꯅ ꯊꯥꯛ ꯑꯣꯏꯔꯒ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯈ꯭ꯔꯤꯁꯇꯒꯤ ꯅꯣꯜꯂꯨꯛꯄ ꯑꯃꯁꯨꯡ ꯅꯨꯡꯁꯤꯕꯗꯨꯅ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯏꯕꯨꯡꯉꯣ ꯃꯍꯥꯛꯀꯤ ꯋꯥꯍꯩꯅ ꯄꯥꯞꯅꯦ ꯍꯥꯏꯗꯕ ꯖꯒꯥ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨꯗ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯂꯧꯅꯗꯨꯅ ꯍꯤꯡꯕ ꯖꯒꯥ ꯑꯗꯨꯅꯤ ꯈ꯭ꯔꯤꯁꯇꯅ ꯑꯩꯈꯣꯏꯗꯒꯤ ꯄꯥꯝꯕꯁꯦ ꯑꯃꯔꯣꯝꯗ ꯍꯥꯏꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯏꯁꯣꯔꯅ ꯑꯩꯈꯣꯏꯒꯤ ꯁꯤꯡꯂꯨꯞꯀꯤꯗꯃꯛꯇ ꯄꯥꯁꯇꯔꯁꯤꯡ ꯄꯤꯕꯤꯔꯛꯀꯅꯤ ꯑꯃꯁꯨꯡ ꯗꯤꯀꯟꯁꯤꯡ ꯁꯣꯏꯗꯅ ꯄꯤꯕꯤꯔꯛꯀꯅꯤ ꯁꯤꯡꯂꯨꯞꯀꯤ ꯃꯦꯝꯕꯔ ꯑꯌꯥꯝꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯦ ꯑꯩꯍꯥꯛꯅ ꯋꯥꯄꯥꯎ ꯁꯟꯗꯣꯛꯄ ꯃꯑꯣꯡ ꯑꯁꯤꯅ ꯑꯩꯈꯣꯏ ꯑꯗꯨꯝ ꯍꯩꯅꯔꯕ ꯋꯥꯄꯥꯎ ꯁꯟꯗꯣꯛꯄ ꯃꯑꯣꯡ ꯑꯃꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯃꯇꯨꯡꯗ ꯑꯩꯒ ꯂꯣꯏꯅꯅ ꯊꯧꯒꯜ ꯇꯧꯃꯤꯟꯅꯒꯗꯕ ꯄꯥꯁꯇꯔ ꯑꯃꯈꯛꯅ ꯑꯩꯅ ꯁꯟꯗꯣꯛꯏꯕ ꯃꯑꯣꯡꯁꯦ ꯑꯁꯤꯒꯨꯝꯅ ꯅꯠꯇꯅ ꯑꯇꯣꯞꯄ ꯑꯃ ꯁꯟꯗꯣꯛꯄ ꯃꯇꯝꯗ ꯑꯁꯤꯃꯗꯤ ꯌꯥꯗꯦ ꯍꯥꯏꯅ ꯈꯟꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯗꯨ ꯑꯔꯥꯟꯕ ꯋꯥꯈꯜꯂꯣꯟꯅꯤ ꯃꯑꯣꯡ ꯑꯗꯨꯗ ꯅꯠꯇꯦ ꯃꯔꯨ ꯑꯣꯏꯅ ꯌꯦꯡꯒꯗꯣꯏꯁꯦ ꯑꯗꯨꯕꯨ ꯃꯆꯪ ꯑꯗꯨꯗꯅꯤ ꯆꯨꯝꯅ ꯁꯟꯗꯣꯛꯄ꯭ꯔꯥ ꯁꯦꯡꯅ ꯁꯟꯗꯣꯛꯄ꯭ꯔꯥ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯑꯗꯨ ꯐꯖꯅ ꯇꯝꯕꯤꯕ꯭ꯔꯥ ꯑꯃꯁꯨꯡ ꯇꯥꯛꯄꯤꯕ꯭ꯔꯥ ꯑꯩꯒ ꯂꯣꯏꯅꯅ ꯊꯧꯒꯜ ꯇꯧꯃꯤꯟꯅꯒꯗꯕ ꯄꯥꯁꯇꯔ ꯈꯨꯗꯤꯡꯃꯛꯁꯤꯡꯗꯣ ꯑꯩꯒꯨꯝꯅ ꯈꯨꯠ ꯑꯗꯨꯝ ꯍꯥꯏꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯑꯩꯒꯨꯝꯅ ꯑꯍꯧꯕ ꯈꯣꯟꯖꯦꯜꯗ ꯄꯨꯔꯥ ꯖꯤꯜ ꯑꯃ ꯂꯣꯏꯅꯃꯛ ꯂꯥꯎꯈꯠꯂꯛꯀꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯄ꯭ꯔꯚꯨ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜꯒꯤ ꯃꯄꯥꯟ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯁꯤꯡꯂꯨꯞ ꯑꯃꯗ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯒꯗꯕ ꯄꯨꯟꯁꯤ ꯑꯁꯤꯗ ꯑꯩꯈꯣꯏ ꯍꯤꯡꯃꯤꯟꯅꯒꯅꯤ ꯑꯁꯨꯃꯥꯏꯅ ꯋꯥꯄꯥꯎ ꯁꯟꯗꯣꯛꯄ ꯃꯤꯁꯤꯡꯁꯨ ꯂꯩꯒꯅꯤ ꯀꯅꯥꯒꯨꯝꯕ ꯈꯔ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯈ꯭ꯔꯤꯁꯇꯒꯤ ꯑꯄꯥꯝꯕꯗꯨꯗ ꯍꯤꯡꯒꯗꯧꯕꯅꯤ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯅꯦꯝꯅ ꯁꯟꯗꯣꯛꯄ ꯃꯤꯁꯤꯡꯁꯨ ꯂꯣꯏꯅꯃꯛ ꯂꯥꯛꯀꯅꯤ ꯂꯥꯒ ꯅꯥꯒ ꯑꯣꯟꯅꯅ ꯄ꯭ꯔꯅꯥꯎꯟꯁ ꯇꯧꯔꯛꯄ ꯃꯤꯁꯤꯡꯁꯨ ꯌꯥꯎꯔꯛꯄ ꯌꯥꯏ ꯑꯗꯨꯕꯨ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨꯗ ꯑꯩꯁ ꯌꯥꯗ꯭ꯔꯦꯍꯦ ꯁꯤꯗꯤ ꯅꯥ ꯈꯟꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯗꯨ ꯆꯨꯝꯗꯦ ꯌꯦꯡꯒꯗꯣꯏꯁꯤ ꯀꯔꯤꯅꯣ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯍꯥꯏꯔꯤꯕ ꯃꯤꯁꯤꯡ ꯇꯧꯔꯤꯕ ꯊꯧꯒꯜ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤ ꯃꯍꯥꯛꯅ ꯑꯣꯏꯕ ꯄꯨꯟꯁꯤꯒꯤ ꯐꯤꯕꯝ ꯑꯁꯤꯗ ꯍꯥꯏꯔꯤꯕ ꯖꯒꯥ ꯑꯁꯤꯗ ꯀꯔꯝꯕ ꯃꯑꯣꯡꯗ ꯈ꯭ꯔꯤꯁꯇꯒꯤ ꯃꯇꯤꯛ ꯃꯉꯥꯜ ꯆꯥꯎꯍꯟꯕ ꯃꯑꯣꯡꯗ ꯍꯤꯡꯃꯤꯟꯅꯕ ꯌꯥꯒꯅꯤ ꯑꯗꯨꯒꯤ ꯖꯒꯥꯁꯤꯡ ꯑꯗꯨꯗꯅꯤ ꯊꯥꯖꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯁꯤꯡꯂꯨꯞ ꯑꯃꯗ ꯑꯩꯈꯣꯏ ꯍꯤꯡꯃꯤꯟꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯑꯃꯅ ꯑꯃꯒꯤꯗꯃꯛꯇ ꯈꯦꯌꯔ ꯇꯧꯅꯕ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯇꯧꯒꯗꯧꯔꯤꯁꯦ ꯊꯥꯖꯕꯒꯤ ꯈꯣꯡꯁꯤꯡ ꯊꯥꯡꯗꯣꯛꯅꯔꯒ ꯑꯩꯈꯣꯏꯒꯤ ꯚꯜꯅꯔꯦꯕꯤꯂꯤꯇꯤ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨ ꯎꯠꯅꯔꯒ ꯆꯠꯃꯤꯟꯅꯕ ꯄꯨꯟꯁꯤ ꯑꯗꯨꯅꯤ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯃꯄꯨꯡ ꯐꯥꯕꯒꯤ ꯃꯑꯣꯡ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯋꯥꯈꯜꯂꯣꯟ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯁꯤꯡꯗꯨ ꯈ꯭ꯔꯤꯁꯇꯒꯤ ꯋꯥꯍꯩꯗ ꯈ꯭ꯔꯤꯁꯇꯒꯤ ꯃꯇꯤꯛꯀꯤ ꯃꯈꯥꯗ ꯄꯥꯁꯇꯔꯒꯤ ꯃꯈꯥꯗ ꯅꯠꯇꯦ ꯌꯥꯝꯅ ꯃꯌꯦꯛꯁꯤꯡꯁꯦ ꯄꯥꯁꯇꯔꯒꯤ ꯃꯈꯥꯗ ꯅꯠꯇꯦ ꯈ꯭ꯔꯤꯁꯇꯒꯤ ꯌꯥꯊꯪꯒꯤ ꯃꯈꯥ ꯄꯣꯜꯍꯜꯂꯒ ꯑꯩꯈꯣꯏꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨ ꯍꯥꯏꯔꯤꯕ ꯑꯗꯨꯒꯤ ꯈ꯭ꯔꯤꯁꯇꯒꯤ ꯑꯄꯥꯝꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯄꯗꯨꯅꯤ ꯑꯗꯨ ꯏꯁꯣꯔꯒꯤ ꯈ꯭ꯔꯤꯁꯇꯒꯤ ꯑꯄꯥꯝꯕꯅꯤ I have 3 applications ꯁꯤꯒꯤ ꯖꯒꯥꯁꯤꯗꯒꯤ ꯑꯍꯥꯟꯕꯗꯗꯤ ꯁꯤꯅꯤ ꯈ꯭ꯔꯤꯁꯇꯗꯒꯤ ꯇꯝꯖꯧ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤꯗꯃꯛ ꯃꯍꯥꯛ ꯑꯁꯦꯡꯕ ꯅꯣꯜꯂꯨꯛꯄꯒꯤ ꯊꯥꯛ ꯑꯗꯨꯅꯤ Learn from Christ for he is our standard of holy humility Learn from Christ ꯊꯥꯖꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯈ꯭ꯔꯤꯁꯇꯅ ꯆꯍꯤ ꯂꯤꯁꯤꯡ ꯑꯃꯒꯤ ꯃꯃꯥꯡꯗ ꯂꯥꯛꯄꯤꯗꯨꯅ ꯍꯤꯡꯕꯤꯈꯤꯕ ꯀ꯭ꯔꯣꯁꯇ ꯁꯤꯕꯤꯈꯤꯕ ꯑꯗꯨꯒ ꯅꯪ ꯑꯃꯁꯨꯡ ꯑꯩꯒꯤꯗꯃꯛꯇ ꯍꯤꯡꯒꯠꯄꯤꯈꯤꯕ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯄꯥꯞꯀꯤꯗꯃꯛꯇꯅꯤ ꯃꯍꯥꯛꯀꯤ ꯄꯥꯞꯀꯤ ꯃꯔꯝꯅ ꯅꯠꯇꯦ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯈ꯭ꯔꯤꯁꯇꯒꯤ ꯅꯣꯜꯂꯨꯛꯄꯒꯤ ꯄꯨꯟꯁꯤ ꯑꯗꯨꯗ ꯊꯥꯖꯕꯒꯤ ꯃꯄꯥꯟꯅ ꯑꯩꯈꯣꯏꯅ ꯀꯟꯕꯤꯕ ꯐꯪꯂꯤꯕꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯂꯩꯕ ꯏꯁꯣꯔꯕꯨ ꯈꯪꯗꯕ ꯃꯔꯨꯞꯁꯤꯡ ꯅꯍꯥꯛꯅ ꯃꯊꯧ ꯇꯥꯕꯁꯦ ꯈ꯭ꯔꯤꯁꯇꯅ ꯃꯍꯥꯛꯀꯤ ꯅꯣꯜꯂꯨꯛꯄꯗ ꯂꯣꯏꯕꯤꯈ꯭ꯔꯕ ꯄꯥꯄꯤꯁꯤꯡꯕꯨ ꯄꯥꯞꯇꯒꯤ ꯀꯟꯕꯤꯕꯒꯤ ꯊꯕꯛ ꯑꯗꯨꯗ ꯅꯍꯥꯛꯅ ꯊꯥꯖꯕꯅꯤ ꯃꯉꯣꯟꯗ ꯂꯥꯛꯄꯤꯌꯨ ꯈ꯭ꯔꯤꯁꯇ ꯅꯠꯇꯅ ꯅꯍꯥꯛꯄꯨ ꯀꯟꯕꯤꯕ ꯉꯝꯒꯗꯕ ꯑꯇꯩ ꯀꯅꯥ ꯑꯃꯠꯇ ꯂꯩꯇꯦ ꯈ꯭ꯔꯤꯁꯇ ꯅꯠꯇꯅ ꯅꯍꯥꯛꯄꯨ ꯆꯤꯡꯕꯤꯒꯗꯧꯕ ꯀꯅꯥ ꯑꯃꯠꯇ ꯂꯩꯇꯦ ꯏꯁꯣꯔꯗ
Nagi papa ki punging hong nangon na ngamba kari mat laite. Thajabasa inausing Kristana kayagi matik wangba Kristana kayagi matik nem mafamda nang amasung aigi damak hingbikibagi haina haibad ningsing. Karigumba Kristana nang amasung aigi damak ikaibagi pandol lomba cross adu kakibo oiba targadi. Aikoina su Khristagi mingi damak itil inausing damak ta awaba kangpam doe. Karigumba isorna Kristana nang amasung aibu nungsibagi maramna cross ta sikibo oiba targadi. Aikoina aikogi itil inausing damak ta siba pauba nungsiba gi punsi hingpam doe. Yesu Kristana maki nollukpa ki chang du kumla tu nang amasung aibu thogol tobiki ba Krista adu khona thajaba amasung magi tungin boy bata ga khona khoi ichil inausing adubu thogol tobu mathau tai akhon makha tar ko marta dum urakani Kristna kari hai migi machani pa aduna thogol tau hanna bagi da marta lakpunate adubu thogol tauna bagi da mak lakpune. The Son of Man came not to be served but to serve. That is our Savior. That is His humility. Learn from Him. Mangondagi tamjo mahaki nollukpa Khristagi nollukpa adu tausunaba yaude aikhoidi awangba pham phangnabagi damakta nolluksanaba haiba mi singni aikhoidi nollukpa da napal tawba mi singni Khristadi adugumba hoide asne aikhogi thamoi aikhogi thamoi ngakka dobo jasini nollukpa da phawba aikhoi napal tawboi thoi adugi napal aduna mayamdi hen aina nollu abane na haibi wakhatuda atu besil na sing mo hanthani yang na maram mo nang musung gi wakhal gi phibam kramana tawri bale ngasi gi numita nahaki wakhalon mato karamna ori bage nahang hingliba punsi adu isor musung mahaki Meesingbu thogol tawnana bagi damang hingba punsira natragana nangonda thogol tawnana bagi damang hingliba punsira nahakarma makal gi singluk ki member no Silogi pun matam kudi mo sing laku matam da ngasi numita Khristagi Meesing agi ichile naw sing karamba amasung kanabu thogot kani amasung thogol tawna hana wakhal khallaga lakpra or Esorgi Meesing na ngasi numita aibu karmana thogol tawhandino aibu seba tawhandino hana khallaga na lakpra adu bichile naw sing nahak sing pu thogol tawba mimara Non isuna pina bikrabat borsing thawai hudol sing khudi mak sing sisinaraga na ki punsi khubak ta hab laga na ki nang Khristagi matau tamduna na ki nungai badu khubak ta hab laga na ki tongja badu khubak ta hab laga singlu pu thawul tar mi moibra na ki punsi du singlu ki makha pon hingba sing mi am oibra adugo singlu te isorna ya biduna thambikraba luching magi makha Pona inba hingba singudun ha oibra mi adun ha oibra kari kumna singlup ki amasung singlup ki luching bagi makha pondona amasung singlup thogol tawdaba punsi de hingba oiba targa de na gi sorgi haib inti mi amane na gi sorgi haib inde ngasi gi numita na ki punsi kram hana tawri bage na ki punsi mato kram hana hingli bage Nahaki nungai ba nahaki mathau taba khuding maksing aduna nahaki akoi ba question duna leibra natragana ato bechil naw sing amasung Khristagi amasung singlu ki mathau taba aduna nahaki akoi ba koi duna leibra hapta amagi nahang hingba punsi mahing aduda hapta amagi nahang tawgodoba thabak singi marakta singlupu amasung singlup ki ichile naw singbu thogol tawnana bagi jaga khaktuna thamba mi ama nang amasung ai oibra natraga nang amasung ai se ai khoi gi thabak ai khoi gi wakhal ai khoi gi schedule mayam khuding mak sing aduna phajana chinchin halaga singlup amasung singlup ki ichile naw singbu seba tawnana ba amasung thogol tawnana bagi matam mache nam phaupi deba nang amasung ai oibra adu oiba targani pungning hongs ani sobede Nahaki namangda atay thajabasing buthamu maramde adugumba punsi aduna Kristabu pelhale put other believers before yourself for Christ is pleased with such life Aku kita mungkin aku aning bapa mutuna mau nuna muk thangakan ai apa mut tawdu be yaroi asigi jaga sida ai aning bani ai asigi matung ni tawdu be atupam na haik matu anate ai na haiban tawsi adu tawna bagi damang dai khoi ayam masi hingba Meesing right nang idung ako ai jan tawgi haiba Meesing ko adu Kristana tambi khrabagi matung ni khoi da pamase tongsa ba amata thidana
asengba nollukpada Krista da thajaba loina mangon dagi mana adu expect tawbaga loina na mangon dagi ikai khumna badu wakhal tawbaga loina hingba punsine karam haina thajaba sil inausing gi kana gadaba adu gi damak hana wakhal do makoi hakchang gi kana gadaba sing adu khaktang na makoi thawai yoba kana gadaba sing haize bibadagi harga nonjaba phone call hapta gi matam wari sanaba makoi kari mathau tabale kari matam hangbo bidai haiba matam khudimok sing adu are matam mangan bagi mahuta Khristagi Ningthou leibakta damak tamasung atoba thada bichil inausing kana gadaba sizna gadaba hiram sing da sizna bi damak wakhal tawba sing wakhal khudimok sing Ningthou leibakta hingliba nagrik amagi wakhal adum hingba punsi now higher punsi sing ase higher punsi se Krishna ai khoi dagi nang sung ai won dagi uba pa ma punsi adu asi wang sing siang se ta bisil inaw sing nang sung ai se atopa tha bisil inaw na ai khoi gi punsi da lak laga ai khoi gi punsi da wahang hangbang ngam mi sing nang sung ai oi bra nang am sung ai gi apamba adu da wahang hangbang ngam wahang hanghanbang ngam mi sing oi bra or nang amasung ay nato bisil inaw dagi sumthokpi ba senokpi ba sung hang tawi da soi haina mai sing ulakpa matam adu da hai ba du nang amasung ay karam hana loksun bage mathak thongba sing hara ba su lusing bana harak ba su du imana ba isuni imana ba harak oi ba tar ke su tha bisil inaw sing nang amasung ay atopa tha bisil inaw sing mafam da paukhum pi bagi punsi adu da hingbra or wahang sing adu loisan ba mi sing oi bra nak punsi adu kamai thai adu jo adu hanganu yare adu gum mi oibra adu matang wari sanar gum se adu matang da toran adu gum mi oibra or Esorgi mangda asengba nollukpada wahang hangat ba khudimak sing adugi asengba achumba thamoi sengba paukhum pi ba mi nang amasung ai oibra karing manang amasung ai gi punsi asida hangma wahang am hang pa matam da adu torgun adu hangum adu matang wari sanar gum sina adu asidi am personal asidi privacy ni tawba sing adu punsi da adum hingboy ba tar ga de ta bisil na sing adu Christian amagi punsi mahing nate sebok sing aduna khali de moina haida boy ba tar moina khanari ba wa adu da Jesu Christ na khanga moro aduna Christ chap chana khangi nang amasung ya lord pa punsi khudi ma Christ na chap chana khangi Christ na loina mak oi Christ na loina mak tai adu bisimane sinung ke to bisilena amana nahaki wa haiba sing ta ta matam na nahaki thamoi matau karam haina leibage thad bisilena sing ai khoi gi punsi da ai khoi sai sai thamoi tatna yenga do ba du desini napa Mam de khoi gi napa do na atu bisilena sing mathak ta paning bagi atu bisilena sing do namthan bagi da mak ta adu makone and last third Krishna would pick up aduna amana mabu Christ the losuno maram de aikoi busu mahakna losun bire receive one another in Christ for we have been received by him thas bisilena sing aikoi na singu basi marakta mi amabu hanthane yengadu bagi maram amat laite maram de aikoi khuding ma Christ gi ina leibiduna mahaki yaw singi marakta yahon biduna thamlaba mi sing ngaktane ngarang thajaba orakpa yai hayeng thajaba orakpa yai aingon dagi hena theology khangdeba mi oibe yai or aingon dagi hena bible khangdeba mi sing oibe yai hanthane yengnaba jaga amata leite adu wahei khuding mak sing adu chahi na matung ilaga or status na maram oraga lum namasung yang lobogi mathau taba kari amata leite man ekoi khuding mak ihan han bedadi ihan flat on lunam han yengse ihan han ekoi loina ma Khristagi yausing Esorgi meesing ni Esorgi monungi meesing ni aduna amana kanana karino amat yengna Esorgi ani madu hire khuding mak sing adu taba mathau tai wakhal to mathau again this doesn't mean haiba khuding mak sing tauni amasung ngang ma khuding mak sing loina mak chumangani haina haiba lete adu there is always room for conversation and reasoning ko adubu ahal amana haibana khara lumna loba adu khara thangana bamana haibana yang loboi punsi de hingba oiba targadi adongi punsi chang yengbiu tasengna nahakna Christabu lotion jabagum haiba chilena adu lotion mi am oibra singup de Esorna thambi khara luchingba amasung atei chahi ge khena ba khudimok sing se asida thaksi ka si naina thogulon bebar naina chatli adu mathau tai
adu haire haiduna haiba khudingmaksing aduna maram oiraga kara ikha tabna nganga kaya phajana tadaba adudagi khara ithak thoma amana hairaga taba o sinuki luchingba amana hairaga khara lum loba adu chap manaba wahaido atopa member amana hairku matamdana kaida wege na khanba wakhal oiba taagani wakhal chang tobe adu krishna pamba punsi mahing nate pastor khaktana aruba punsi wahang hangani haiba leite aduga pastor khaktana hangapa wahang da khaktang puksel sengne paukum pigini haiba leite sinuki member amma hektana naha ki punsida leiba amasung chingneba punsi jaga adugi matang wahang hangakpa matamda asengba thamoi sengba paukum pifam thoe adu Khristagi apamane adu Esorgi aningmane hairiba adu amana amabu Khrista lausinnabagi saktamne adu Khristagi apamane khenaba lei haiduna hanthana yengba nataba hazabisina nausing aikoi amana amabu nollukpada amasung nungsibada lausinaba mathau tai marandi Krishna so khib lausin bi aikoi membersing kan biba phangkraba thajaba khoi khudingma Kristna hundopiba kana amat leite aikoi asuma amasung papsing maram orakanda maram harba khudingmaksing asigi account 30 dagni 41 si paba matamda Kristagi chanbiba amasung nungsibadu ubra marandi magi tambibadu thaoina tadaba mabu wang thangatpagi mahutta makhoi masel hena wang thangana bhonri magi seboksing aduga complain tonaba ngaiba magi seboksing khudimmaksing du Krishna saubada loinemang matik jai aduga par asugyang yamna chahi hum loiner balo gyan ta no chakro chalo ai atop mem thioroge ai gi thom chala kanda noi chakro yare thank you for those 3 years just go adu tawba yarabani Krishna adu Krishna adu tawbrsida tawde phamta hale lambi amasung takpi magi nungsibadu utle adu nang sungaine aikoi matik chadaba khudong thininga oba jaga khudingmaksing adu Krishna aikoi bu lausinbe haibadu Krishna aikoi bu lausinbe boy beta adu moksine aikoi Krishna dagi expect hoise namne aikoi prana tomo the Krishna kokpi wan haba tanda aikoi expectation du kaino kokpi ba right adu oba tagadi aikoi na aikoi masela maga Krishna aikoi lausin biraba sigumna amana amabu lausin abase Khristagi apamane Khristagi aningmane Khrista da leiba khudingma aikhoigi meesing zat leite kanglup leite phurup leite status leite haiba singbana makha ponde ina khunba laibana amata makha ponde Krista da leiba khudingma aikhoigi meesing Khristagi matung inna thawol tariba singlup khudingmak aikhoigi ichil inaune Krista bu sandokliba khudingmak sing adugidamakta aikhoigi singtagi hena makhoina hena mai pakhiba yai thamoi khagadaw nate isor thagadaw maram de philipia padu ama the phol haibadu gun Krista bu sandokpa matamda Krista bu matik ma chahonbadu phol gi haraw nang musungai pu thamoi oipam thoe du haiba jaga sida aikho chakot pam thoe Khristagi aningmane prana dos by sor aikoi bu tambiyu nollukpa aikoi bu tambiyu aseng bahai inba aikoi bu thudek bi Prabhu aikoi gi punsida na hang thudek bi jeba jaga sing lei boi batargadi chanbiduna tekhan bi aduga nahaki aningba sigi matungina aikoi bu chingbiduna tambiyu aduga thakbi nahakna pamba nollukpagi punsi asida aikoi bu hingjabadu mateng pangbi Prabhu matik chaobagi lambi adu nollukpada chatkadabu lambi heba kahonbegana matik mangagi luhup adu cross ki awa khangbadu mapana phanggadawna aikoi bu kahonbegana de hariba punsi du hingjabadu aikoi mateng pangbi hak mateng pangbi maram diba hariba jaga sa aikoi loni maktoi ro ai hak tui atopa marup aigi nungsiba atopa marup pastor mana or atopa ichilina mana aikhoidagi henna phaki matamda aikhoidagi henna bor phangki matamda probo aikoi madu da haraubagi mahutta hek ninda tu meesing apangbagi pap probo aikoi kokpi ai hak kokpi Khristagi thamoi aikoi tambi nollukpada chakothanbi
예수 그리스도의 이름으로 기도드립니다.